ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯁꯨꯝꯗꯧꯕꯅꯤ ꯏꯆꯦꯁꯦ ꯃꯥꯁꯦ ꯂꯨꯍꯣꯡꯉꯦ ꯌꯨꯝ ꯄꯥꯜꯂꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯆꯥ 2 ꯂꯩꯔꯦ ꯌꯨꯝ ꯄꯥꯜꯂꯛꯑꯕ ꯃꯇꯨꯡꯗ ꯃꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯃꯥꯌꯣꯛꯅꯩꯌꯦꯕꯀꯣ ꯃꯆꯥꯁꯤꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯗꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯆꯩ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯒꯤ ꯃꯄꯨꯔꯣꯏꯕꯅꯁꯨ ꯃꯥꯁꯦ ꯀꯌꯥ ꯊꯋꯣꯏ ꯋꯥꯑꯣꯏ ꯇꯧꯗꯕ ꯃꯥꯅꯗ ꯑꯗꯨꯝ ꯄꯪꯋꯥꯗ ꯋꯥꯖꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯎꯠꯂꯦ ꯑꯗꯩ ꯃꯅꯦꯝ ꯃꯀꯨꯅꯁꯨ ꯃꯥꯕꯨ ꯀꯌꯥ ꯃꯥꯒꯤ ꯑꯋꯥꯕꯁꯤ ꯀꯌꯥ ꯎꯕꯤꯗꯦ ꯃꯆꯥꯅꯨꯄꯥꯒ ꯈꯠꯅꯕ ꯉꯥꯡꯅꯕ ꯆꯩꯅꯕ ꯇꯧꯔꯒꯁꯨ ꯅꯪ ꯇꯧꯔꯤꯗꯣ ꯐꯠꯇꯦꯗꯦ ꯅꯪꯅ ꯏꯃꯧꯗ ꯉꯥꯡꯉꯤꯁꯦ ꯐꯠꯇꯦꯀꯣ ꯏꯃꯧꯁꯦ ꯋꯥꯖꯔꯕꯅꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯝꯇ ꯇꯥꯗꯦꯕꯀꯣ ꯌꯥꯝ ꯄꯦꯟꯗꯕ ꯑꯗꯒꯤ ꯃꯄꯥꯝꯂꯣꯝꯗꯒꯤꯁꯨ ꯃꯥꯅ ꯍꯦꯛ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯕ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯣꯏꯔꯣ ꯕꯕꯥ ꯑꯣꯏꯔꯣꯀꯣ ꯏꯆꯦꯁꯤ ꯍꯥꯏꯔꯨꯀꯥꯟꯁꯤꯗ ꯍꯥꯟꯅ ꯅꯪꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤꯔꯦꯅ ꯑꯗꯨꯝ ꯂꯩꯖꯈꯤꯕ ꯅꯠꯇ꯭ꯔꯣ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯤ ꯅꯪ ꯅꯊꯟꯇ ꯅꯠꯇꯦ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯋꯥꯅꯔꯤꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯃꯅꯥ ꯃꯅꯤꯟ ꯌꯥꯝ ꯅꯥꯏꯔꯛꯀꯅꯨ ꯏꯀꯥꯏꯖꯩ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯉꯥꯡꯕꯤꯕ ꯑꯗꯣ ꯃꯥꯁꯦ ꯍꯥꯏꯁꯨ ꯍꯥꯏꯅꯤꯡꯗꯕꯀꯣ ꯌꯥꯔꯤꯈꯩꯗꯤ ꯑꯩ ꯏꯊꯟꯇ ꯈꯥꯡꯉꯒꯦꯅ ꯃꯥꯁꯦ ꯈꯥꯡꯉ ꯂꯥꯛꯄꯗ ꯃꯥꯁꯦ ꯗꯤꯄ꯭ꯔꯦꯁꯟꯁꯦ ꯄꯨꯔꯥ ꯆꯠꯂꯦꯕꯀꯣ ꯍꯥꯏꯗꯤ ꯐꯨꯟꯖꯜꯂꯒ ꯉꯥꯡꯊꯣꯛꯐꯝ ꯂꯩꯇꯕ ꯑꯗꯒꯤ ꯃꯤ ꯃꯥꯡꯗꯁꯨ ꯈꯠꯅꯔꯒ ꯏꯀꯥꯏꯖꯕ ꯃꯧ ꯃꯁꯦꯟ ꯃꯌꯥꯝ ꯂꯩꯃꯤꯟꯅꯕꯗ ꯑꯇꯩꯅ ꯍꯔꯥꯎ ꯌꯥꯝꯅ ꯆꯥꯕ ꯊꯛꯄꯒꯤ ꯅꯠꯇꯅ ꯉꯥꯡꯅ ꯁꯛꯅꯕꯗ ꯇꯥꯟꯅꯕ ꯁꯨꯃꯤꯟꯅꯕ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯉꯥꯏꯍꯥꯛ ꯊꯛꯎꯔꯁꯨ ꯆꯥꯔꯨꯔꯁꯨ ꯊꯤꯖꯅ ꯑꯩꯈꯣꯏꯒꯤ ꯁꯨꯕ ꯃꯇꯝꯗ ꯁꯨꯃꯤꯟꯅꯔꯒ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯊꯣꯛ ꯃꯦꯟꯁꯤꯟ ꯇꯧꯕꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯗꯣ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯏꯆꯦꯁꯤꯅꯀꯣ ꯃꯥꯁꯤꯅꯅꯦ ꯃꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯋꯥ ꯑꯃ ꯍꯥꯏꯔꯨꯗꯅ ꯍꯦꯛꯇ ꯂꯥꯎꯊꯠꯂꯛꯄꯤ ꯉꯥꯡꯊꯠꯂꯛꯄꯤꯁꯦ ꯍꯦꯛꯇ ꯇꯧꯕ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯝ ꯌꯥꯅꯕꯗꯣ ꯑꯣꯏꯌꯦꯕꯀꯣ ꯇꯧꯕꯒꯤꯗꯤ ꯏꯆꯦꯅꯁꯨ ꯄꯪꯕꯒꯤꯅꯤ ꯏꯆꯦꯅꯁꯨ ꯁꯣꯏꯕ ꯈꯔ ꯂꯩꯈ꯭ꯔꯦ ꯏꯆꯦꯒꯤ ꯑꯁꯣꯏꯕ ꯍꯥꯏꯔꯒꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯅꯨꯄꯥꯁꯤꯒꯀꯣ ꯏꯆꯦꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯒ ꯃꯥꯒ ꯅꯨꯡꯁꯤꯅꯔꯛꯄꯗ ꯃꯄꯨꯔꯣꯏꯕꯅ ꯃꯥꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯕ ꯃꯇꯨꯡꯗ ꯈꯔ ꯂꯩꯔꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯦ ꯇꯥꯅ ꯏꯆꯦꯅ ꯃꯥꯁꯦ ꯑꯗꯨꯝ ꯅꯨꯡꯁꯤꯈꯤꯕꯅꯦꯕ ꯑꯗꯒꯤ ꯃꯃꯥꯟꯅꯕꯤ ꯑꯣꯏꯔꯣ ꯃꯃꯥꯟꯅꯕ ꯑꯣꯏꯔꯣꯀꯣ ꯃꯉꯣꯟꯗ ꯄꯥꯎꯒ ꯇꯝꯕꯤꯔꯛꯄꯁꯦ ꯅꯣꯏ ꯁꯥꯏꯗꯣ ꯅꯨꯄꯤ ꯑꯃ ꯄꯨꯔꯒ ꯒꯥꯔꯤ ꯃꯅꯤꯡꯗ ꯍꯥꯞꯄꯒ ꯆꯠꯍꯧꯔꯝꯅꯤ ꯈꯣꯠꯍꯧꯔꯝꯅꯤ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯃꯥꯅꯅꯦ ꯑꯗꯨꯝ ꯅꯨꯄꯥꯁꯤꯗ ꯀꯞꯄꯒ ꯇꯝꯗꯣꯏꯕ ꯏꯆꯦꯁꯤꯅ ꯃꯇꯝꯗ ꯄꯪꯕꯩ ꯆꯥꯡꯁꯦ ꯑꯗꯩ ꯃꯃꯥꯟꯅꯕꯤꯒꯥꯁꯦ ꯃꯌꯥꯝ ꯀꯧꯅꯈꯤꯗꯕ ꯌꯥꯎꯋꯦꯕ ꯅꯨꯄꯥꯁꯤꯒꯤ ꯍꯥꯛꯇꯛꯇ ꯍꯥꯏꯕꯤꯔꯛꯑꯒ ꯅꯣꯏ ꯅꯃꯥꯟꯅꯕꯤꯗꯨꯅ ꯀꯜꯂꯛꯇꯅ ꯇꯧꯔꯤꯅꯤ ꯈꯣꯠꯂꯤꯅꯤ ꯀꯥꯏꯅ ꯅꯨꯄꯥꯁꯤꯁꯨ ꯑꯗꯨꯝ ꯑꯣꯏꯗ ꯄꯥꯗꯕ ꯃꯇꯝꯗꯨꯒꯤ ꯑꯗꯨꯝ ꯉꯥꯡꯈꯤꯕ ꯖꯥꯠꯅꯤꯗ ꯈꯪꯕ ꯅꯨꯄꯤꯗꯤ ꯈꯔ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯀꯣꯏꯕ ꯖꯥꯠꯅꯤ ꯑꯗꯩ ꯅꯨꯄꯤ ꯑꯃ ꯀꯣꯏꯌꯦ ꯈꯪꯅ ꯑꯗꯒꯤ ꯏꯆꯦꯁꯤꯅ ꯃꯈꯨꯠꯇ ꯕ꯭ꯂꯦꯠꯅꯒ ꯂꯦꯟꯗꯅꯀꯣ ꯃꯇꯝꯗꯨꯗ ꯕ꯭ꯂꯦꯠꯅꯒ ꯂꯦꯟꯗꯅ ꯑꯗꯩ ꯆꯔꯥꯒ ꯍꯦꯟꯗꯅ ꯈꯣꯠꯇꯅ ꯃꯥꯁꯦ ꯅꯪ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯀꯅꯥꯝꯇ ꯅꯨꯡꯁꯤꯕ ꯉꯝꯃꯣꯏꯅ mătămduda ꯅꯨꯡꯁꯤꯕꯗ ꯉꯥꯎꯈꯤꯕꯗꯣ ꯈꯪꯕ꯭ꯔꯥ ꯏꯟꯈꯠꯂꯛꯄ ꯃꯇꯝꯁꯨ ꯑꯣꯏꯕ ꯏꯆꯦꯗꯁꯨ ꯅꯨꯄꯥ ꯑꯇꯣꯞꯄ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕꯒ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯌꯥꯎꯔꯤꯅꯦꯕ ꯑꯗꯨꯁꯨ ꯅꯨꯡꯁꯤꯕꯅ ꯍꯦꯟꯃꯟꯈꯤꯕꯒꯤꯀꯣ ꯑꯗꯒꯤ ꯅꯨꯄꯤ ꯑꯇꯣꯞꯄꯒ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤ ꯑꯇꯣꯞꯄꯒ ꯀꯣꯏꯕꯁꯦ ꯆꯠꯃꯤꯟꯅꯩ ꯈꯪꯅ ꯑꯗꯨꯝ ꯏꯆꯦꯁꯤꯅ ꯑꯗꯨꯝ ꯅꯨꯡꯁꯤꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯑꯇꯣꯞꯄ ꯀꯣꯏꯅꯔꯨꯔꯒ ꯀꯥꯏꯅꯔꯀꯥꯟꯗ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯍꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩ ꯍꯟꯗꯛꯇꯤ ꯂꯥꯟꯖꯔꯦ ꯅꯪ ꯅꯠꯇꯅ ꯑꯩ ꯀꯅꯥꯝꯇ ꯀꯣꯏꯔꯔꯣꯏ ꯈꯣꯠꯂꯔꯣꯏ ꯀꯃꯥꯏꯅ ꯍꯥꯏꯔꯁꯨ ꯏꯆꯦꯅ ꯍꯔꯥꯎꯕ ꯑꯗꯩ ꯈꯠꯅꯔꯒ ꯀꯣ ꯏꯆꯦꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯒ ꯑꯩꯅ ꯐꯅ ꯀꯣꯏꯔꯁꯨ ꯑꯩꯅ ꯐꯅ ꯉꯥꯎꯔꯁꯨ ꯅꯪ ꯈꯛꯇꯅꯤ ꯑꯩꯒꯤꯗꯤ ꯍꯥꯏꯕ ꯏꯆꯦꯁꯦ ꯌꯥꯝ ꯍꯔꯥꯎꯖꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯃꯣꯏ ꯑꯅꯤꯁꯤ ꯂꯨꯍꯣꯡꯈꯤꯕꯅꯤ ꯆꯦꯟꯕꯁꯤꯁꯨ ꯃꯥꯒꯤ ꯅꯨꯄꯥꯁꯤꯅ ꯃꯄꯨꯔꯣꯏꯕꯁꯤꯅ ꯌꯥꯅꯤꯡꯅ ꯆꯦꯟꯈꯤꯕ ꯅꯠꯇꯦꯕ ꯏꯆꯦꯁꯤꯅ ꯃꯥꯒꯤꯇꯪ ꯑꯣꯏꯖꯔꯒꯗꯤ ꯍꯥꯏꯗꯤ ꯅꯨꯄꯥꯁꯤ ꯃꯥꯒꯤꯇꯪ ꯑꯣꯏꯔꯒꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯄꯣꯠꯁꯛꯁꯦ ꯑꯩꯒꯤꯇꯪ ꯑꯣꯏꯔꯒꯗꯤ ꯉꯥꯏꯍꯥꯛꯀꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯨꯕꯗꯣ ꯑꯗꯨꯃꯥꯏꯅ ꯈꯟꯕꯗꯒꯤꯀꯣ ꯇꯛꯄꯣꯏ ꯏꯟꯅꯕꯣꯏ ꯇꯧꯔꯒ ꯃꯣꯏꯕꯥꯅꯤꯁꯦ ꯆꯦꯜꯂꯒ ꯑꯉꯥꯡꯁꯦ ꯌꯥꯎꯈꯤꯕꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯂꯧꯔꯒ ꯏꯆꯦꯁꯤꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯅ ꯌꯥꯝꯅ ꯏꯆꯦꯗ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯤꯕꯗꯣ ꯈꯪꯕ꯭ꯔꯥ ꯋꯥꯉꯥꯡ ꯈꯨꯗꯤꯡꯒꯤ ꯄꯟꯕꯗꯣ ꯁꯤꯅꯁꯨ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯦꯁꯤꯅ ꯃꯥꯁꯦ ꯌꯥꯝ ꯏꯀꯥꯏꯖꯕ ꯍꯥꯏꯕꯗꯣ ꯑꯣꯏꯕ ꯃꯤ ꯃꯃꯥꯡꯗ ꯅꯪꯅ ꯑꯩꯒ ꯆꯦꯟꯕꯗꯣ ꯈꯠꯅꯔꯒ ꯂꯥꯎꯅꯔꯀꯥꯟꯗ ꯅꯪꯅ ꯚꯥꯔ ꯆꯦꯜꯂꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯂꯩꯍꯧ ꯌꯥꯗꯕꯩ ꯅꯠꯇ꯭ꯔꯣ ꯅꯃꯥ ꯏꯀꯥꯏ ꯈꯪꯗꯗꯅ ꯍꯤꯗꯥꯛ ꯊꯛꯆꯜꯂꯒ ꯑꯗꯒꯤ ꯅꯤꯁꯥ ꯆꯥꯁꯜꯂꯒ ꯁꯨꯃꯥꯏꯅꯒ ꯍꯦꯛꯇ ꯁꯨꯃꯥꯡ ꯃꯇꯣꯟꯗꯒ ꯂꯥꯎꯔꯛꯄꯁꯦ ꯀꯩꯔꯣꯏ ꯂꯩꯀꯥꯏꯅ ꯇꯥꯔꯒ ꯏꯆꯦꯁꯦ ꯃꯤꯅꯁꯨ ꯈꯔ ꯑꯗꯨꯝ ꯂꯥꯟꯅ ꯎꯕ ꯑꯗꯩ ꯃꯥꯅ ꯇꯧꯊꯣꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧ ꯍꯥꯏꯗꯤ ꯏꯆꯦꯁꯤꯅ ꯂꯥꯡꯉꯤꯕ ꯏꯁꯧ ꯂꯩꯇꯕꯅꯤꯅ ꯇꯧꯔꯤꯕꯅꯤꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤ ꯀꯥꯡꯕꯨ ꯈꯔꯁꯨ ꯌꯥꯎꯏ ꯑꯗꯨ ꯃꯤꯑꯣꯏꯕꯁꯦ ꯉꯥꯡꯅꯕꯁꯤꯗꯤ ꯃꯄꯥ ꯅꯥꯏꯗꯦꯗꯣ ꯃꯤ ꯋꯥ ꯉꯥꯡꯅꯕꯁꯤ ꯄꯩꯁꯥ ꯇꯤꯡꯕ ꯄꯣꯠꯁꯨ ꯅꯠꯇꯦ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯊꯕꯛꯅꯤ ꯈꯜꯂ ꯉꯥꯡꯅꯔꯤ ꯉꯥꯛꯇꯅꯤ ꯃꯤ ꯑꯃꯅ ꯃꯤꯑꯣꯏ ꯃꯔꯝꯗ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯇꯁꯦꯡꯅ ꯃꯤꯑꯣꯏꯕꯅ ꯁꯤꯕꯁꯦ ꯆꯤꯟꯗꯅꯤ ꯀꯥꯏꯅ ꯍꯥꯏꯅꯩꯗꯅꯀꯣ ꯑꯗꯣ ꯆꯤꯟꯁꯦ ꯄꯪꯊꯣꯛꯇ ꯊꯣꯛꯂꯛꯄꯁꯦ ꯉꯥꯡꯅꯕꯁꯤꯗ ꯃꯥꯗꯤ ꯇꯥꯕ ꯉꯝꯖꯗꯕ ꯏꯆꯦꯁꯦ ꯑꯗꯨ ꯃꯥꯁꯦ ꯌꯥꯝ ꯀꯞꯄꯦ ꯑꯗ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯡ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯍꯥꯏꯖꯔꯛꯀꯦ
ꯑꯉꯥꯡꯁꯤꯡꯁꯦ ꯂꯥꯏꯔꯤꯛ ꯇꯝꯃꯦꯀꯣ ꯑꯉꯥꯡꯁꯤꯡꯁꯦ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄ ꯃꯇꯝꯁꯤꯗ ꯌꯥꯝꯕ ꯌꯥꯝꯗꯕ ꯅꯣꯡꯃꯒꯤ ꯑꯉꯥꯡꯁꯤꯗ ꯄꯤꯖꯅꯕ ꯃꯦꯒꯤꯕꯨ ꯑꯣꯏꯔꯣ ꯌꯦꯔꯨꯝꯕꯨ ꯑꯣꯏꯔꯣ ꯑꯗꯩ ꯀꯃꯟ ꯁꯨꯃꯥꯏꯅ ꯁꯨꯝ ꯄꯤꯖꯕꯁꯦ ꯃꯤ ꯃꯆꯥꯅ ꯄꯤꯖꯕ ꯎꯔꯦ ꯑꯗꯩ ꯃꯥꯁꯨ ꯄꯤꯖꯅꯤꯡꯕ ꯏꯆꯦꯁꯨ ꯃꯥꯁꯨ ꯄꯤꯖꯅꯤꯡꯕ ꯑꯗꯩ ꯃꯄꯨꯔꯣꯏꯕꯁꯤꯗ ꯍꯣꯏ ꯂꯩꯀꯥꯟꯗꯕꯨꯗꯤ ꯃꯥꯁꯨ ꯃꯆꯥꯅꯤ ꯍꯦꯛ ꯃꯔꯩꯔꯛꯏꯀꯣ ꯑꯗꯨꯕꯨ ꯈꯟꯗꯕꯗꯣ ꯑꯩ ꯏꯆꯥꯁꯤꯒꯤ ꯌꯦꯔꯨꯝ ꯂꯩꯗꯕ ꯌꯥꯗꯦ ꯃꯦꯒꯤ ꯂꯩꯗꯕ ꯌꯥꯗꯦ ꯀꯥꯏ ꯁꯨꯃꯥꯏꯅ ꯈꯜꯂꯣ ꯍꯥꯏꯕꯗꯣ ꯃꯥꯏ ꯅꯨꯄꯥꯒꯤ ꯀꯣꯛꯁꯤꯗ ꯈꯟꯗꯦꯕ ꯂꯩꯔ ꯄꯤꯖꯅꯤ ꯂꯩꯇ꯭ꯔꯒ ꯑꯗꯨꯝ ꯀꯥꯏꯗꯅꯣ ꯉꯝꯅꯕ ꯊꯤꯌꯨ ꯍꯥꯏꯕ ꯑꯗꯒꯤ ꯏꯆꯦꯁꯤꯅꯁꯨ ꯃꯥꯁꯨ ꯉꯝꯅꯕ ꯍꯣꯠꯅꯩ ꯇꯦꯛ ꯃꯥꯁꯦ ꯆꯥꯅꯤꯡꯕ ꯃꯔꯥꯏ ꯑꯃ ꯆꯥ ꯐꯪꯗꯦ ꯑꯗꯒꯤ ꯍꯪꯒꯥꯝ ꯊꯣꯡꯉꯦꯗꯅ ꯉꯥꯔꯤ ꯊꯥꯛꯇꯕꯤ ꯈꯔ ꯊꯣꯡ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯁꯤꯗꯤ ꯉꯁꯥꯏꯒꯤ ꯍꯦꯟꯖꯥꯡ ꯍꯥꯎꯇ꯭ꯔꯦꯗ ꯃꯃꯥ ꯍꯣꯏꯗ ꯑꯗꯨꯝ ꯆꯪꯁꯤꯜꯂ ꯆꯥꯈꯤꯕ ꯇꯣꯉꯥꯟ ꯆꯥꯅꯔꯤꯅꯤꯀꯣ ꯑꯗꯨꯒ ꯍꯪꯒꯥꯝꯗ ꯉꯥꯔꯤ ꯌꯥꯎꯗꯅ ꯊꯣꯡꯕ ꯑꯦꯟꯁꯥꯡꯗꯨꯅ ꯏꯆꯦ ꯃꯊꯟꯇꯅ ꯆꯥꯍꯧꯕ ꯑꯩ ꯅꯨꯄꯤꯁꯦ ꯀꯔꯤ ꯆꯥꯔꯤ ꯃꯥꯗꯨꯕꯨ ꯀꯔꯤꯝ ꯌꯥꯎꯗꯅ ꯆꯥꯔꯖꯥꯠꯂ ꯀꯥꯏꯅ ꯈꯟꯕꯁꯦ ꯈꯟꯕꯤꯗꯕ ꯍꯥꯏꯇꯥꯔꯦ ꯏꯆꯦꯁꯦ ꯃꯃꯤꯠꯇꯩ ꯃꯄꯤ ꯌꯥꯝ ꯇꯥꯏ ꯍꯥꯏ ꯅꯣꯡꯃꯁꯨ ꯀꯥꯎ ꯉꯝꯗꯕꯁꯦ ꯃꯃꯥ ꯍꯣꯏꯒꯤꯅ ꯃꯣꯏꯁꯦ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯕꯖꯥꯠꯅꯤꯗ ꯑꯗꯩ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯉꯒ ꯑꯗꯩ ꯏꯆꯦꯒꯤꯅ ꯃꯥꯁꯦ ꯑꯂꯨ ꯉꯥꯜꯂꯒ ꯇꯣꯛꯑꯒꯦꯅ ꯈꯟꯕ ꯏꯆꯦꯅ ꯈꯟꯖꯔꯤꯅ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯃꯅꯦꯝꯄꯣꯛꯅꯤꯀꯣ ꯍꯣꯏ ꯃꯃꯥꯡꯗ ꯆꯤꯟꯗꯥ ꯄꯧꯗꯥꯅꯈꯤꯕ ꯃꯆꯥ ꯐꯠꯇꯕꯩ ꯉꯥꯡꯅ ꯁꯛꯅꯈꯤꯕꯗꯤ ꯈꯔ ꯍꯦꯛ ꯌꯥꯎꯏ ꯑꯗꯨꯕꯨ ꯇꯥꯏꯕꯪꯄꯥꯟꯁꯦ ꯃꯆꯥꯗꯤ ꯅꯨꯡꯁꯤꯔꯒ ꯃꯃꯧꯗꯤ ꯅꯨꯡꯁꯤꯕꯁꯦ ꯏꯉꯝ ꯉꯝꯗꯕꯖꯥꯠꯅꯤꯗ ꯑꯗ ꯑꯂꯨ ꯉꯥꯟꯖꯜꯂꯒ ꯑꯦꯟꯁꯥꯡꯁꯦ ꯑꯍꯥꯎꯕ ꯊꯣꯡꯕꯅꯤꯅ ꯈꯔ ꯄꯤꯔꯛꯄ ꯌꯥꯏ ꯈꯔ ꯄꯤꯔꯛꯄꯁꯤꯅ ꯆꯥꯃꯤꯟꯅꯔꯒꯦ ꯃꯄꯨꯔꯣꯏꯕꯁꯤꯒ ꯏꯆꯦꯁꯤꯒ ꯆꯥꯃꯤꯟꯅꯔꯒꯦꯅ ꯏꯆꯦꯁꯤꯅ ꯈꯟꯖꯔꯒ ꯉꯥꯏꯔꯒ ꯂꯩꯕꯖꯥꯠꯅꯤꯗ ꯑꯗ ꯄꯕ ꯍꯜꯂꯦꯀꯣ ꯃꯥꯏ ꯅꯨꯄꯥꯁꯨ ꯄꯕ ꯍꯜꯂꯦ ꯀꯔꯤ ꯌꯦꯟꯖꯥꯡ ꯊꯣꯡꯒꯦ ꯁꯤꯅꯤ ꯑꯂꯨ ꯉꯥꯜꯂꯤꯁꯤꯅꯤ ꯀꯩꯗꯧꯕꯩꯅꯣ ꯑꯂꯨ ꯉꯥꯜꯂꯗꯤ ꯍꯥꯏ ꯏꯃꯥ ꯍꯣꯏ ꯌꯦꯟꯖꯥꯡ ꯁꯤ ꯊꯣꯡꯕꯅꯦ ꯊꯣꯡꯕꯗ ꯈꯔ ꯄꯤꯔꯛꯑꯒ ꯑꯗꯨꯗꯨꯅ ꯆꯥꯔꯣꯅ ꯇꯧꯕꯅꯦ ꯍꯥꯏ ꯏꯆꯦꯁꯤꯅ ꯍꯥꯏ ꯏꯕꯥꯅꯤ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯕ ꯍꯥꯏꯁꯦ ꯏꯆꯦꯁꯤꯅ ꯍꯥꯏꯗ꯭ꯔꯦ ꯉꯁꯥꯏꯒꯤ ꯃꯥꯏ ꯃꯄꯨꯔꯣꯏꯕꯁꯦ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯌꯥꯝ ꯅꯉꯝꯕꯅꯤꯅꯀꯣ ꯑꯗꯨꯗꯣ ꯅꯪ ꯆꯥꯔꯣ ꯑꯗꯣ ꯑꯩꯕꯨꯗꯤ ꯑꯂꯨꯁꯤꯒ ꯆꯥꯔꯒꯦꯅ ꯇꯧꯕꯅꯦꯅ ꯑꯗꯨꯝ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯏꯃꯥ ꯅꯣꯏ ꯍꯦꯟꯖꯥꯡꯗꯣ ꯂꯣꯏꯔꯕꯁꯤꯅꯤ ꯃꯃꯥꯅ ꯂꯣꯏ ꯐꯥꯠꯇ꯭ꯔꯤ ꯍꯥꯏꯗꯤ ꯑꯗꯨ ꯂꯣꯏꯔꯀꯥꯟꯗ ꯍꯥꯏꯔꯛꯑꯣ ꯑꯩ ꯆꯥꯛ ꯂꯥꯝꯃꯕꯅꯤ ꯁꯤꯅꯤ ꯑꯗꯩ ꯃꯃꯥꯁꯤꯅ ꯆꯥꯛꯇꯣ ꯊꯥꯡꯉꯣ ꯑꯗꯨ ꯁꯤꯗ ꯆꯥꯔꯣ ꯂꯥꯛꯑꯣ ꯑꯗꯨꯅ ꯍꯥꯏꯔꯦ ꯑꯗꯩ ꯆꯥꯛꯇꯣ ꯊꯥꯡꯉ ꯆꯠꯈ꯭ꯔꯦꯀꯣ ꯊꯥꯡꯉ ꯆꯠꯈ꯭ꯔ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕ ꯆꯥꯊꯣꯛꯑꯦ ꯏꯆꯦꯁꯦ ꯈꯜꯂꯦ ꯌꯦꯟꯁꯥꯡꯁꯤꯕꯨ ꯄꯤꯔꯛꯇꯣꯏꯖꯥꯠꯂꯥ ꯑꯩ ꯑꯃ ꯂꯩꯔꯝ ꯄꯤꯔꯛꯇꯣꯏꯖꯥꯠꯂꯥ ꯄꯤꯔꯛꯑꯣꯏꯗꯣꯏꯖꯥꯠꯂꯥ ꯀꯥꯏꯅ ꯄꯤꯔꯛꯀꯗ꯭ꯔꯗꯤ ꯍꯥꯏꯐꯦꯠ ꯈꯟꯕ ꯉꯁꯥꯏꯒꯤ ꯃꯔꯥꯡ ꯀꯥꯏꯅ ꯊꯣꯡꯈꯤꯕꯁꯦ ꯍꯥꯏꯐꯦꯠꯁꯨ ꯎꯒꯨꯝ ꯇꯧ ꯃꯤꯑꯣꯏꯕꯅꯤꯅ ꯆꯥꯅꯤꯡꯕ ꯇꯥꯕꯅꯤ ꯍꯥꯏꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯆꯥꯅꯤꯡꯕ ꯑꯗꯨꯃꯛꯅ ꯏꯆꯦꯅꯁꯨ ꯆꯥꯅꯤꯡꯉꯦꯅ ꯆꯥꯛꯈꯨꯝꯗ ꯗꯛꯂꯥꯎ ꯆꯪꯁꯤꯜꯂ ꯆꯥꯔꯨꯕꯁꯨ ꯃꯥꯁꯨ ꯃꯥꯒꯤ ꯏꯖꯠ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤꯅꯀꯣ ꯆꯥꯕꯒ ꯏꯖꯠꯀꯁꯤ ꯏꯖꯠꯅ ꯍꯦꯟꯅ ꯂꯨꯏꯌꯦꯅ ꯈꯟꯖꯕꯀꯣ ꯑꯗꯩ ꯃꯥ ꯆꯪꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯂꯩ ꯅꯨꯄꯥꯁꯤ ꯆꯥꯛ ꯃꯥꯏ ꯃꯄꯨꯔꯣꯏꯕꯁꯤ ꯆꯥꯛ ꯆꯥꯊꯣꯛꯑ ꯆꯠꯈ꯭ꯔꯦꯀꯣ ꯅꯨꯃꯤꯠꯁꯦ ꯍꯦꯟꯖꯥꯡ ꯊꯤꯜꯂꯛꯇ꯭ꯔꯦ ꯏꯆꯦꯁꯦ ꯃꯥꯁꯦ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯣ ꯃꯆꯥꯗꯤ ꯅꯨꯡꯁꯤꯕ ꯑꯩꯕꯨꯗꯤ ꯅꯨꯡꯁꯤꯕꯝ ꯊꯣꯛꯇꯦꯗ ꯇꯧꯕꯒꯤꯗꯤ ꯑꯩꯅꯁꯨ ꯑꯗꯨꯝ ꯏꯅꯦꯄꯣꯛꯁꯤꯒ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯕꯅꯤꯅ ꯀꯅꯥꯅꯕꯨ ꯅꯨꯡꯁꯤꯗꯣꯏꯅꯣ ꯑꯗꯒꯤ ꯏꯄꯥꯝꯗꯒꯤ ꯍꯦꯛꯇ ꯀꯩꯅꯣ ꯃꯌꯥꯝ ꯄꯤꯔꯛꯇꯅ ꯍꯥꯏꯇꯥꯔꯦꯅꯦ ꯏꯄꯥꯝꯗꯒꯤ ꯃꯌꯥꯝ ꯎꯠꯂꯛꯇꯅ ꯃꯌꯥꯝ ꯄꯤꯔꯛꯇꯅ ꯇꯧꯕꯁꯨ ꯅꯠꯇꯕꯁꯤꯕꯨ ꯅꯨꯄꯥ ꯃꯊꯣꯡ ꯆꯥꯗꯕꯤ ꯅꯨꯄꯤꯁꯤ ꯈꯔ ꯋꯥ ꯇꯥꯝꯅꯦꯅ ꯃꯥꯁꯦ ꯑꯂꯨꯁꯤꯒꯤꯅꯦ ꯆꯥꯔꯝꯃꯦ ꯀꯩꯁꯨꯝ ꯈꯜꯂꯝꯗꯦ ꯑꯍꯥꯟꯕꯗ ꯑꯂꯨꯁꯤꯒ ꯊꯨꯝꯁꯤꯒ ꯁꯨꯝ ꯆꯥꯔꯝꯕꯗꯣ ꯑꯗꯨ ꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯇꯕꯀꯣ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯗꯅ ꯂꯥꯛꯏꯁꯦ ꯑꯇꯩꯗ ꯀꯩꯅꯣ ꯇꯧꯗ꯭ꯔꯒꯁꯨ ꯑꯩ ꯅꯨꯄꯤꯁꯦ ꯆꯥꯅꯤꯡꯉꯝꯅꯤꯀꯣ ꯀꯥꯏꯅ ꯋꯥꯈꯟꯕꯨ ꯍꯦꯛ ꯈꯟꯗ꯭ꯔꯕꯣꯏꯔꯦ ꯅꯪꯁꯦ ꯁꯤꯗꯕꯨ ꯑꯣꯏꯅ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏꯅꯤꯀꯣ ꯃꯥꯁꯦ ꯁꯤꯡꯉꯒ ꯂꯩꯕ ꯅꯨꯡꯉꯥꯏꯇꯕꯁꯦ ꯑꯣꯏꯌꯦꯀꯣ ꯑꯗꯩ ꯃꯥꯁꯦ ꯃꯤꯔꯣꯜꯂꯛꯑꯦꯀꯣ ꯍꯥꯏꯗꯤ ꯑꯉꯥꯡ ꯑꯍꯥꯟꯕ ꯄꯣꯛꯈꯤꯕ ꯃꯇꯨꯡꯁꯦ ꯃꯤꯔꯣꯜꯂꯛꯄꯁꯦ ꯃꯥꯁꯦ ꯃꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯑꯗꯒꯤ ꯑꯉꯥꯡꯁꯦ ꯃꯥꯁꯦ ꯌꯥꯝꯗꯤ ꯌꯥꯝꯅꯤꯡꯗꯕꯅꯤ ꯉꯁꯥꯏꯒꯤ ꯁꯦꯡꯅ ꯍꯥꯏꯔꯒ ꯃꯥꯒꯤ ꯏꯄꯥꯟꯒꯤ ꯃꯇꯝ ꯌꯨꯝꯁꯦꯡꯗ꯭ꯔꯤꯉꯩ ꯃꯅꯨꯡ ꯀꯥꯏ ꯁ꯭ꯋꯥꯏꯗꯒꯁꯦ ꯃꯥꯏ ꯅꯨꯄꯥꯁꯦ ꯐꯣꯟ ꯑꯃ ꯄꯥꯏꯔꯒ ꯅꯨꯄꯤꯒꯁꯦ ꯌꯥꯝ ꯀꯣꯏꯔꯝꯃꯦꯕ ꯈꯪꯕ ꯅꯨꯄꯤꯁꯤꯅ ꯃꯁꯛ ꯎꯅꯔꯤꯔꯥ ꯎꯅꯗ꯭ꯔꯤꯔꯥ ꯃꯥ ꯈꯪꯗꯦ ꯃꯇꯝꯗꯨꯗ ꯃꯁꯥ ꯁꯣꯠꯂꯒ ꯂꯩꯔꯤꯉꯩꯗꯒꯅꯦ ꯅꯨꯄꯤꯁꯤꯒ ꯃꯦꯁꯦꯁ ꯊꯥꯅꯕ ꯈꯣꯠꯅꯕꯁꯦ ꯌꯥꯝ ꯎꯔꯝꯃꯦꯕ ꯑꯗꯨꯅ ꯏꯆꯦꯁꯦ ꯃꯥꯁꯦ ꯃꯀꯣꯛꯇ ꯌꯥꯝꯅ ꯚꯪ ꯍꯥꯏꯒꯠꯄꯤꯁꯦ ꯇꯧꯋꯦꯕ ꯃꯀꯣꯛꯁꯦ ꯀꯩꯁꯨ ꯅꯠꯇꯕꯗꯅꯦ ꯑꯗꯨꯝ ꯚꯪ ꯂꯥꯎ ꯁꯥꯒꯠꯈ꯭ꯔꯒ ꯇꯔꯪ ꯆꯠꯄꯩ ꯇꯥꯏꯞꯇꯁꯦ ꯍꯦꯛ ꯇꯧꯋꯦꯕ ꯋꯥꯈꯜꯗꯣ ꯌꯥꯝ ꯁꯥꯒꯠꯄ ꯍꯥꯏꯇꯥꯔꯦꯅꯦ ꯃꯁꯥꯁꯦ ꯑꯗꯒꯤ ꯑꯉꯥꯡꯁꯤꯁꯨ ꯅꯤꯡꯉꯥꯏ ꯈꯔ ꯐꯠꯇꯦꯕ ꯉꯁꯥꯏꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯗꯨꯅ ꯑꯍꯥꯎ ꯑꯍꯥꯎ ꯆꯥꯅꯔꯦ ꯑꯗꯒꯤ ꯏꯆꯦꯒꯤ ꯃꯆꯥꯁꯤꯅ ꯃꯄꯥꯅꯁꯨ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯦ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯑꯉꯥꯡ ꯑꯗꯣ ꯍꯦꯛ ꯑꯣꯏꯔꯦ ꯌꯥꯝ ꯆꯥꯔꯒ ꯀꯦꯕ ꯑꯉꯥꯡ ꯑꯣꯏꯗꯕꯀꯣ ꯃꯤꯒꯤ ꯑꯇꯥꯡꯕ ꯄꯣꯠ ꯑꯆꯥꯄꯣꯠ ꯆꯥꯔꯨꯕꯗꯣ ꯍꯦꯛ ꯆꯥꯒꯦ ꯍꯥꯏꯔꯒꯨꯝꯕ ꯄꯩꯁꯥ ꯂꯩꯇꯦ ꯈꯣꯠꯇꯦ ꯍꯥꯏꯔꯒ ꯂꯩꯌꯨꯅ ꯑꯉꯥꯡꯅꯤꯅ ꯐ꯭ꯔꯤꯡ ꯍꯦꯛ ꯆꯣꯡꯅ ꯀꯞꯄ ꯑꯗꯩ ꯏꯆꯦꯅ ꯁꯥꯎꯅꯤꯡꯗꯅ ꯐꯨꯕ ꯑꯗꯩ ꯃꯅꯦꯝꯄꯣꯛꯅ ꯑꯃꯨꯛ ꯆꯩꯔꯛꯄ ꯑꯉꯥꯡꯗꯣ ꯁꯥ ꯁꯟꯗꯧꯅ ꯐꯨꯏ ꯍꯤꯡꯆꯥꯕꯤꯅ ꯑꯣꯜꯂꯛꯄ꯭ꯔꯥ ꯀꯩꯅꯣ ꯍꯥꯏ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯂꯩꯕꯤꯕ꯭ꯔꯁꯨ ꯂꯩꯕꯤꯕ ꯅꯠꯇꯕꯀꯣ ꯑꯗꯒꯤ ꯃꯤꯒꯤ ꯃꯄꯣꯠ ꯎꯔꯒ ꯌꯥꯝꯅ ꯀꯔꯥꯝꯕꯁꯨ ꯇꯥꯕ ꯏꯆꯦꯒꯤ ꯃꯆꯥ ꯑꯍꯟꯁꯦꯀꯣ ꯌꯥꯝ ꯀꯔꯥꯝꯕꯁꯨ ꯇꯥꯕ ꯃꯤꯒꯤ ꯁꯥꯟꯅꯄꯣꯠ ꯑꯃ ꯀꯩ ꯑꯃ ꯃꯤꯅ ꯄꯥꯏꯔꯒ ꯏꯆꯦꯒꯤ ꯃꯆꯥꯗꯨꯅ ꯁꯨꯡꯄꯥꯏ ꯄꯥꯏꯗ꯭ꯔꯕꯅꯤꯅ ꯑꯗꯨꯒꯤ ꯑꯗꯨꯝ ꯑꯁꯤꯉꯥꯡꯁꯦ ꯍꯥꯏꯅꯕꯗꯣ ꯍꯤꯡꯒꯣꯜꯅꯨꯡꯗꯨꯗ ꯑꯁꯤꯉꯥꯡꯁꯦ ꯄꯣꯠ ꯑꯝꯇ ꯂꯩꯔꯛꯄ ꯌꯥꯗꯕꯅꯤ ꯑꯁꯤꯉꯥꯡꯁꯦ ꯎꯍꯜꯂꯨꯅꯨ ꯄꯥꯏꯒꯦꯅ ꯐ꯭ꯔꯤꯡ ꯆꯣꯡꯕꯅꯤ ꯁꯤꯅꯦꯕ ꯏꯆꯦꯁꯦ ꯑꯗꯨꯁꯨ ꯑꯃꯨꯛ ꯈꯪꯕ ꯑꯍꯤꯡ ꯇꯨꯝꯃꯝꯗꯥꯏꯗ ꯃꯆꯥꯗ ꯐꯅꯌꯥꯝ ꯍꯥꯏ ꯑꯗꯣ ꯑꯉꯥꯡꯅꯤꯅ ꯉꯥꯏꯍꯥꯛꯇꯪ ꯇꯥꯔꯒ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯀꯥꯎꯕꯤꯅꯤꯗꯣ
ꯂꯦꯟꯈꯤꯀꯣ ꯁꯨꯃꯥꯏꯅ ꯄꯨꯟꯁꯤꯁꯦ ꯃꯥꯒꯤ ꯈꯪꯍꯧꯗꯦ ꯑꯗꯒꯤ ꯑꯅꯤ ꯁꯨꯔꯛꯄꯒꯤ ꯃꯤꯔꯣꯜꯂꯛꯄꯒꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯈꯤꯗꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯥꯏꯅ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛꯀ ꯍꯤꯞꯄꯁꯦ ꯍꯤꯞꯄꯝ ꯈꯪꯗꯕ ꯆꯥꯛ ꯌꯦꯟꯁꯥꯡꯒꯁꯦ ꯍꯥꯎꯋꯤ ꯍꯥꯎꯇꯦ ꯀꯥꯏꯅ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯍꯦꯛ ꯂꯪꯊꯣꯛꯄꯤ ꯑꯗꯒꯤ ꯃꯆꯤꯟꯁꯦ ꯈꯨꯝꯔꯒꯅ ꯍꯦꯛꯇ ꯐꯨꯔꯛꯄꯤ ꯀꯣ ꯑꯗꯨꯃꯥꯏꯅ ꯅꯪ ꯆꯠꯈ꯭ꯔꯣ ꯅꯄꯥꯝꯗ ꯆꯠꯈ꯭ꯔꯣ ꯌꯥꯔꯦ ꯑꯉꯥꯡꯁꯦ ꯊꯅꯝꯃꯣ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯒꯤ ꯑꯌꯥꯝꯕ ꯇꯠꯇꯅ ꯍꯥꯏꯕ ꯋꯥꯍꯩꯁꯦꯀꯣ ꯑꯩꯅꯁꯨ ꯁꯨꯝ ꯋꯥꯔꯤ ꯄꯥꯔꯛꯄ ꯃꯇꯝꯗ ꯊꯦꯡꯅꯖꯕꯁꯦ ꯑꯉꯥꯡꯁꯦ ꯊꯅꯝꯃꯣ ꯆꯠꯈ꯭ꯔꯣ ꯅꯣꯏ ꯁꯤ ꯋꯥꯍꯩꯁꯦ ꯌꯥꯝ ꯍꯥꯏꯒꯜꯂꯦꯕ ꯅꯨꯄꯤꯁꯤꯡꯁꯦ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕꯗꯣ ꯄꯥꯝꯃꯛꯇ꯭ꯔꯒ ꯍꯦꯛꯇ ꯍꯨꯟꯗꯣꯛꯄ ꯌꯥꯕꯒꯤ ꯃꯑꯣꯡꯗꯅꯤ ꯃꯣꯏ ꯉꯥꯡꯉꯤꯁꯦ ꯌꯥꯝ ꯆꯥꯎ ꯆꯥꯎꯅ ꯉꯥꯡꯕꯁꯦ ꯏꯆꯦꯁꯨ ꯃꯥꯁꯨ ꯁꯤꯒꯤ ꯆꯩꯅꯥꯁꯦ ꯊꯦꯡꯅꯩ ꯍꯥꯏ ꯃꯥ ꯇꯨꯃꯤꯟꯅ ꯈꯪꯖꯤꯜꯂꯦ ꯃꯤꯔꯣꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯃꯥꯁꯦ ꯑꯩ ꯁꯤꯁꯤꯒ ꯑꯉꯥꯡ ꯑꯅꯤꯁꯨꯕꯁꯤꯒ ꯑꯩ ꯄꯣꯛꯑꯒ ꯑꯩ ꯂꯣꯏꯁꯜꯂꯒꯦꯗ ꯑꯃꯈꯛꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯁꯤꯐꯧꯇꯪꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯈꯥꯡꯉꯒꯦꯅꯀꯣ ꯃꯥꯁꯦ ꯈꯥꯡꯉꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇ ꯇꯥꯏꯃꯤꯡꯁꯤꯗ ꯑꯗꯒꯤ ꯆꯥꯗꯕꯅꯁꯨ ꯑꯗꯒꯤ ꯏꯆꯦꯁꯦ ꯃꯥꯁꯦ ꯄꯩꯁా ꯈꯔꯗꯤ ꯂꯣꯠꯁꯤꯜꯂꯒ ꯊꯝꯖꯕꯖꯥꯏ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯎꯕꯁꯤda ꯄꯩꯁꯥꯗꯤ ꯈꯔ ꯃꯥꯅ ꯇꯥꯟꯖꯔꯨꯕ ꯍꯥꯏꯇꯥꯔꯦꯅꯦ ꯅꯨꯄꯤ ꯑꯃꯅ ꯇꯥꯟꯗꯅ ꯂꯥꯛ ꯌꯧꯅ ꯀꯩꯁꯨ ꯇꯥꯟꯕꯗꯤ ꯅꯠꯇꯦꯗꯣ ꯂꯤꯁꯤꯡꯗ ꯀꯩꯗ ꯇꯥꯟꯕꯒꯤ ꯋꯥꯅꯤ ꯗ ꯃꯥꯅ ꯈꯔ ꯂꯣꯠꯁꯤꯜꯂ ꯊꯝꯕ ꯄꯩꯁꯥꯁꯤꯅ ꯃꯄꯨꯔꯣꯏꯕ ꯎꯍꯟꯗꯅ ꯃꯥꯁꯨ ꯆꯥꯔꯦ ꯑꯗꯒꯤ ꯀꯩꯅꯣ ꯍꯋꯥꯏ ꯇꯪꯈꯥꯏꯒꯨꯝꯕꯀꯣ ꯃꯥꯅ ꯆꯥꯔꯤꯁꯦ ꯑꯗꯩ ꯑꯗꯨꯝ ꯄꯨꯛ ꯊꯟꯕ ꯌꯥꯕ ꯑꯆꯣꯏ ꯑꯄꯥꯁꯦ ꯃꯥꯁꯦ ꯁꯤ ꯈꯔ ꯂꯣꯟꯅ ꯆꯥꯔꯒ ꯃꯥꯁꯦ ꯂꯦꯜꯂꯦꯕꯀꯣ ꯑꯩ ꯆꯥꯛ ꯏꯁꯤꯡꯁꯦ ꯃꯥꯁꯨ ꯊꯣꯡꯗ꯭ꯔꯦ ꯍꯥꯏꯗꯤ ꯊꯣꯡꯗ꯭ꯔꯗꯤ ꯉꯝꯗꯦ ꯍꯥꯏꯔꯒ ꯃꯥꯁꯨ ꯍꯤꯞꯄꯒ ꯂꯩꯔꯦꯕ ꯃꯥꯅ ꯁꯨꯝ ꯊꯣꯡꯉꯒ ꯄꯤꯖꯕꯗꯤ ꯑꯩꯁꯨ ꯉꯝꯕ ꯅꯠꯇꯦꯗ ꯁꯤ ꯅꯨꯄꯥꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯑꯗꯨꯝ ꯍꯣꯠꯅꯔꯤꯉꯩ ꯀꯣ ꯑꯩꯅ ꯑꯗꯨꯝ ꯍꯣꯠꯅꯔꯤꯉꯩ ꯃꯥꯁꯦ ꯑꯩ ꯑꯋꯥꯕ ꯁꯨꯛꯈꯪ ꯈꯪꯂꯣꯏ ꯃꯥꯁꯨ ꯈꯔ ꯍꯣꯠꯅꯖꯁꯅꯨ ꯃꯥꯅ ꯅꯨꯄꯤ ꯀꯣꯏꯗꯅ ꯂꯩꯔꯒ ꯑꯩꯅ ꯃꯥꯏꯗꯃꯛꯇ ꯁꯨꯝ ꯊꯣꯡꯕꯤꯒꯗꯕ ꯅꯠꯇꯦꯅ ꯏꯆꯦꯁꯦ ꯃꯥꯁꯦ ꯆꯥꯛꯁꯦ ꯊꯣꯡꯗ꯭ꯔꯦ ꯍꯥꯏꯅ ꯃꯥꯏ ꯅꯨꯄꯥꯅ ꯍꯪꯕ ꯀꯥꯟꯗ ꯑꯩ ꯉꯝꯗ ꯇꯧꯔꯤꯅꯦ ꯑꯩ ꯍꯛꯆꯥꯡꯁꯦ ꯅꯨꯡꯉꯥꯏꯇ ꯇꯧꯔꯤꯅꯦꯅ ꯃꯥꯁꯦ ꯈꯨꯝꯃꯦꯕꯀꯣ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯕ ꯍꯛꯆꯥꯡꯁꯦ ꯃꯥꯁꯦ ꯑꯗꯩ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯌꯥꯝꯅ ꯄ꯭ꯔꯥꯟ ꯆꯥꯛꯄ ꯍꯥꯏꯗꯤ ꯌꯥꯝ ꯊꯃꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯔꯒꯅꯅꯦ ꯃꯥꯅ ꯃꯥꯏ ꯃꯄꯨꯔꯣꯏꯕꯒꯤ ꯐꯣꯟꯁꯦ ꯃꯥꯅ ꯅꯣꯡꯃ ꯁꯨꯝ ꯆꯦꯛ ꯇꯧꯕꯖꯥꯠꯅꯤ ꯆꯥꯟꯁ ꯐꯪꯕꯒꯤ ꯆꯦꯛ ꯇꯧꯕꯅꯦ ꯑꯌꯥꯝꯕꯅ ꯃꯥꯏ ꯃꯄꯨꯔꯣꯏꯕꯁꯦ ꯐꯣꯟꯁꯦ ꯊꯥꯗꯣꯛꯇꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣ ꯐꯖꯗꯕ ꯈꯣꯠꯇꯕꯒꯁꯦ ꯌꯥꯝ ꯍꯥꯞꯄꯦ ꯃꯥꯏ ꯅꯨꯄꯥꯒꯤ ꯐꯣꯟꯁꯤꯗꯅꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯒꯤ ꯅꯨꯄꯤꯁꯤꯡ ꯍꯥꯏꯇꯥꯔꯦꯅꯦ ꯐꯤ ꯈꯔ ꯀꯣꯝꯕ ꯈꯣꯠꯄꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯔో ꯐꯣꯇꯣ ꯑꯣꯏꯔో ꯍꯦꯛꯇ ꯌꯥꯎꯒꯟꯕ ꯁꯤꯒꯨꯝꯕꯗ ꯌꯥꯝ ꯂꯥꯏꯆꯨꯕꯒꯤ ꯇꯥꯏꯞꯇ ꯇꯧꯕꯁꯦ ꯅꯨꯄꯤ ꯑꯉꯥꯡꯁꯦ ꯀꯩ ꯍꯥꯏꯅꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯛꯄꯗ ꯍꯤꯡꯕ ꯃꯇꯝꯗ ꯄꯨꯟꯁꯤꯁꯦ ꯅꯨꯄꯤꯒꯤ ꯑꯗꯨꯒꯨꯝꯕ ꯑꯆꯤꯠ ꯑꯀꯣꯝ ꯑꯣꯏꯅ ꯌꯦꯡꯅꯕ ꯍꯤꯡꯉꯛꯄꯒꯤ ꯇꯥꯏꯞꯇ ꯑꯣꯏꯅ ꯈꯟꯕꯁꯤꯗ ꯏꯆꯦꯁꯦ ꯀꯣꯟꯅ ꯁꯨꯝ ꯍꯪꯒꯣꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯅꯨꯄꯥꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯩ ꯅꯨꯡꯉꯥꯏꯇꯕꯗꯩ ꯃꯥꯁꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯀꯣꯏꯔꯤꯕ ꯑꯣꯏꯔꯦ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯑꯇꯩ ꯑꯣꯏꯔꯣ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯔꯝꯃꯣ ꯏꯆꯦꯅ ꯍꯥꯏꯁꯦ ꯏꯀꯥꯏꯖꯒꯦꯕ ꯂꯩꯁꯥꯕꯤꯅꯤꯅ ꯄꯥꯈꯪꯅꯤ ꯁꯥꯗꯅ ꯈꯟꯗꯅ ꯀꯣꯏꯖꯔꯤꯅꯤ ꯏꯪꯈꯠꯂꯛꯄꯅꯤ ꯊꯤꯉꯥꯎ ꯂꯩꯉꯥꯎꯅꯤ ꯏꯀꯥꯏꯖꯒꯦꯕ ꯂꯩꯁꯥꯕꯤꯗꯤ ꯃꯃꯥꯡꯗ ꯑꯗꯨ ꯑꯣꯏꯔꯝꯗ꯭ꯔꯕ ꯍꯜꯂꯛꯄꯤ ꯑꯣꯏꯔꯝꯃꯕ ꯍꯧꯖꯤꯛꯀꯥꯟꯁꯦ ꯇꯁꯦꯡꯅ ꯍꯥꯏꯕ ꯋꯥꯅꯤ ꯃꯌꯨꯝꯁꯦ ꯄꯥꯜꯂꯨꯔꯒ ꯍꯜꯂꯛꯑꯒ ꯂꯩꯕꯁꯤꯁꯨ ꯃꯁꯤꯡꯁꯦ ꯁꯨꯝ ꯌꯥꯝꯈꯠꯂꯛꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯦ ꯍꯜꯂꯛꯄꯤꯅꯦꯅ ꯏꯆꯦꯅ ꯈꯪꯉꯤꯁꯤꯅ ꯂꯝꯗꯨꯅ ꯌꯥꯝ ꯊꯥꯞꯅꯕ ꯑꯣꯏꯔꯗꯤ ꯐꯕ ꯂꯝꯗꯨꯁꯨ ꯏꯅꯛ ꯅꯛꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯍꯜꯂꯛꯄꯤ ꯅꯨꯄꯤꯗꯨꯅꯁꯨ ꯃꯥ ꯅꯨꯄꯤ ꯂꯩꯔꯤꯅꯤ ꯑꯗꯨ ꯂꯩꯔꯤꯁꯨ ꯂꯣꯏ ꯈꯪꯕ ꯑꯗꯩ ꯃꯣꯏꯗꯤ ꯉꯁꯥꯏꯒꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯝ ꯂꯦꯜꯂꯤꯅꯤ ꯈꯪꯗꯦ ꯅꯨꯡꯉꯥꯏꯊꯣꯛꯏꯅꯤ ꯈꯪꯗꯦ ꯑꯗꯨꯗ ꯃꯣꯏꯗꯤ ꯀꯣꯏꯅꯖꯕ ꯖꯥꯠꯅꯤꯗ ꯏꯆꯦꯁꯦ ꯃꯥꯁꯦ ꯄꯤꯡ ꯂꯥꯎꯋꯦ ꯍꯥꯏ ꯃꯥꯁꯦ ꯁꯥꯎꯅꯤꯡꯉ ꯃꯥꯁꯦ ꯇꯨꯃꯤꯟꯅ ꯂꯩꯔꯦ ꯃꯥꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯦ ꯆꯪꯉꯛꯀꯥꯟꯗ ꯍꯥꯏꯔꯦꯀꯣ ꯃꯥꯅ ꯍꯥꯏꯕꯁꯦ ꯅꯨꯄꯥ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯁꯤꯅꯦ ꯀꯩꯅꯣ ꯁꯤꯅꯤ ꯏꯆꯦꯁꯤꯅ ꯑꯩꯁꯦ ꯍꯣꯏ ꯑꯩ ꯅꯥꯔꯦ ꯍꯛꯆꯥꯡ ꯍꯧꯖꯤꯛꯁꯦ ꯏꯁꯥꯁꯦ ꯂꯦꯡꯈꯠ ꯈꯣꯠꯀꯠꯄ ꯏꯉꯝ ꯉꯝꯗꯦ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯅꯪꯅ ꯅꯨꯄꯤ ꯀꯣꯏꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪ ꯅꯆꯥꯁꯦ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯌꯦꯡꯉꯣ ꯃꯥꯅ ꯌꯥꯝ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯕꯅꯤ ꯃꯥꯁꯦ ꯀꯞꯄꯣꯏꯒꯦꯅ ꯈꯟꯕꯅꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯃꯥꯡꯗꯅꯦ ꯍꯟꯖꯟ ꯀꯞꯄꯁꯨ ꯀꯥꯟꯅꯕ ꯀꯩꯁꯨ ꯂꯩꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯃꯥ ꯀꯞꯄꯣꯏ ꯈꯜꯂꯒꯁꯨ ꯀꯞꯄꯦ ꯍꯥꯏ ꯅꯨꯃꯤꯠꯁꯦ ꯅꯆꯥꯁꯤ ꯌꯦꯡꯉꯣ ꯃꯤꯅ ꯁꯥꯟꯅꯄꯣꯠ ꯑꯃ ꯄꯥꯏꯔꯦ ꯃꯤꯅ ꯄꯥꯏꯍꯟꯅꯤꯡꯗ꯭ꯔꯦ ꯃꯥꯒꯤꯅꯤꯅ ꯅꯪꯅ ꯁꯥꯟꯅꯄꯣꯠ ꯃꯇꯠ ꯑꯝꯇ ꯊꯣꯟꯕꯤꯕꯁꯨ ꯅꯠꯇꯦ ꯑꯩꯅꯁꯨ ꯊꯣꯟꯕꯤꯕ ꯉꯝꯗꯦ ꯅꯪꯅꯗꯤ ꯅꯣꯡꯉꯥꯟꯕꯩ ꯅꯨꯃꯤꯠ ꯇꯥꯕꯧ ꯑꯗꯨꯝ ꯆꯠꯄꯅꯤꯅ ꯅꯪꯅꯗꯤ ꯈꯪꯉꯝꯃꯣꯏ ꯅꯆꯥꯁꯤꯅ ꯃꯤꯅ ꯑꯍꯥꯎꯕ ꯑꯃ ꯆꯥꯔꯦ ꯅꯆꯥꯁꯤꯅ ꯃꯤꯒꯤ ꯊꯣꯡꯖꯤꯟ ꯃꯌꯥꯝꯗ ꯃꯔꯨꯝꯗ ꯍꯦꯛ ꯌꯦꯡꯉꯨꯅꯤ ꯃꯤꯅ ꯑꯔꯦꯝꯕ ꯑꯈꯥꯛ ꯄꯤꯖꯔꯛꯏꯅꯤꯁꯨ ꯈꯪꯗꯦ ꯑꯃꯅꯤꯁꯨ ꯈꯪꯗꯦ ꯃꯤꯒꯤ ꯑꯦꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯉꯦ ꯍꯦꯛꯇ ꯅꯆꯥꯁꯤꯅ ꯆꯦꯜꯂꯤ ꯑꯉꯥꯡꯅ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯑꯦꯟꯁꯥꯡ ꯁꯤ ꯊꯣꯡꯁꯤ ꯍꯦꯛꯇ ꯃꯍꯥꯏ ꯑꯗꯩ ꯃꯄꯨ ꯍꯣꯏꯅꯁꯨ ꯌꯥꯝꯅ ꯃꯦꯟꯕꯤꯕꯁꯨ ꯇꯧꯗꯦ ꯃꯣꯏꯁꯨ ꯃꯣꯏ ꯂꯩꯃꯤꯟꯅꯕꯅ ꯂꯨꯏꯌꯦꯅ ꯇꯧꯔꯤꯁꯤꯅꯤ ꯅꯪ ꯈꯤꯇꯪꯗꯤ ꯈꯪꯕꯤꯕ ꯌꯥꯏ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯂꯪꯊꯣꯛꯑꯒ ꯅꯪꯅ ꯅꯨꯄꯤ ꯀꯣꯏꯔꯦ ꯐꯔꯦ ꯅꯨꯄꯤꯗꯣ ꯀꯣꯏꯔꯣ ꯌꯥꯅꯤ ꯅꯪ ꯂꯩꯁꯥꯕꯤ ꯇꯒꯠ ꯇꯦꯛꯄꯤꯗꯣ ꯄꯥꯝꯗꯅ ꯏꯟꯈꯠꯂꯛꯇꯅ ꯉꯥꯏꯍꯥꯛꯀꯤ ꯌꯦꯡꯖꯔꯨꯏꯅꯤ ꯍꯥꯏꯔꯣ ꯑꯩ ꯊꯃꯣꯏꯁꯦ ꯄꯦꯟꯊꯣꯛꯑꯒꯦ ꯍꯣꯏ ꯑꯩ ꯁꯛ ꯐꯖꯗꯦ ꯑꯗꯒꯤ ꯏꯁꯥꯒꯤ ꯐꯤꯕꯝꯁꯤꯁꯨ ꯁꯣꯟꯊꯔꯦ ꯅꯪꯅ ꯑꯩ ꯎꯕꯗꯨꯗ ꯇꯁꯦꯡꯅ ꯕꯤꯠ ꯌꯥꯝ ꯍꯟꯗꯅ ꯏꯁꯥꯒꯤ ꯃꯆꯥꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯔꯤꯅꯤ ꯑꯗꯨ ꯑꯩ ꯈꯜꯂꯒꯦ ꯑꯗꯨꯁꯨ ꯅꯠꯇꯦ ꯅꯪꯅ ꯃꯤꯒꯤ ꯍꯜꯂꯛꯑꯒ ꯂꯩꯕꯤꯀꯣ ꯇꯁꯦꯡꯅ ꯀꯩ ꯍꯥꯏꯅꯤ ꯈꯤꯇꯪ ꯃꯦꯃꯥꯟ ꯇꯥꯗꯕ ꯅꯨꯄꯤ ꯑꯣꯏꯕꯖꯥꯠꯅꯤꯗ ꯃꯊꯣꯡ ꯃꯔꯝꯁꯨ ꯈꯪꯗꯕꯤ ꯃꯦꯃꯥꯟ ꯇꯥꯗꯕꯤ ꯅꯨꯄꯤꯗꯨꯕꯨ ꯅꯪꯅ ꯀꯣꯏꯗꯨꯕꯨ ꯑꯇꯣꯞꯄ ꯃꯤꯅ ꯈꯪꯈ꯭ꯔꯒ ꯂꯝꯆꯠ ꯃꯥꯟꯅꯕ ꯑꯅꯤ ꯇꯤꯟꯅꯩꯌꯦꯅ ꯍꯥꯏꯈ꯭ꯔꯅꯤ ꯇꯁꯦꯡꯅ ꯅꯪ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯤ ꯑꯇꯩꯗꯤ ꯂꯥꯏꯔꯗ ꯅꯪ ꯂꯥꯏꯅꯥ ꯄꯣꯛꯂꯛꯀꯅꯤ ꯄꯥꯈꯠꯂꯤ ꯁꯤꯅꯦ
ꯏꯆꯦꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯑꯗꯩ ꯅꯨꯄꯥꯁꯦ ꯑꯁ ꯇꯥꯏꯅꯤꯡꯗꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯑꯩꯅ ꯀꯅꯥ ꯀꯣꯏꯅꯩ ꯍꯥꯏꯅꯣ ꯈꯣꯠꯅꯩ ꯍꯥꯏꯅꯣ ꯅꯪ ꯉꯁꯤ ꯅꯪ ꯅꯁꯥ ꯉꯝꯗꯦ ꯑꯩ ꯐꯨꯕꯤꯗꯕꯅꯤ ꯑꯩ ꯐꯨꯊꯔꯗꯤ ꯅꯥꯇꯩ ꯄꯨꯇꯩ ꯀꯌꯥ ꯆꯥꯔꯣꯏ ꯀꯥꯏꯅ ꯅꯪꯁꯦ ꯑꯩꯁꯦ ꯅꯪꯅ ꯐꯥꯕꯤꯔꯤ ꯅꯠꯇ꯭ꯔꯣ ꯅꯪ ꯆꯦꯜꯂꯤ ꯅꯠꯇ꯭ꯔꯣ ꯃꯦꯛꯀꯤ ꯅꯪꯅ ꯊꯛꯐꯝ ꯊꯣꯛꯄꯅꯤ ꯀꯥꯏ ꯁꯤꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯉꯥꯡꯕꯁꯦ ꯏꯆꯦꯁꯦ ꯃꯥ ꯄꯤꯡ ꯂꯥꯎꯔꯦ ꯏꯆꯦꯅ ꯍꯥꯏ ꯃꯥ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯍꯥꯏꯗꯤ ꯅꯪꯅ ꯑꯩꯁꯦ ꯑꯗꯨꯝ ꯃꯃꯜ ꯂꯩꯇꯅ ꯍꯟꯊꯅ ꯈꯜꯂꯤꯗꯣ ꯀꯔꯤꯒꯤꯅꯣ ꯅꯪꯁꯦ ꯑꯩꯅ ꯐꯥꯅꯤꯡꯗꯅ ꯐꯥꯕ꯭ꯔꯥ ꯅꯪꯅ ꯅꯈꯨꯠ ꯅꯁꯥꯗꯣ ꯁꯥꯡꯉꯛꯄꯒꯤ ꯑꯩꯗꯤ ꯏꯖꯠꯇꯣ ꯃꯥꯡ ꯌꯥꯗꯕꯒꯤ ꯑꯩ ꯅꯪꯅ ꯇꯨ ꯏꯜꯂꯛꯈꯤꯕꯅꯤ ꯁꯤꯅꯤ ꯃꯣꯏꯁꯦ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗ ꯍꯛꯆꯥꯡꯒꯤ ꯃꯔꯤ ꯊꯝꯕꯖꯥꯠꯅꯤ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯑꯣꯟꯈꯠꯂꯦ ꯑꯗꯨꯗꯤ ꯅꯪꯅ ꯂꯩꯁꯥꯔꯤꯉꯩꯗ ꯑꯩꯅ ꯍꯥꯏꯕ ꯅꯪ ꯂꯣꯏ ꯌꯥꯏꯗꯤ ꯅꯪꯅ ꯍꯥꯟꯅ ꯀꯣꯏꯔꯛꯄ ꯅꯨꯄꯥꯗꯨꯁꯤꯅ ꯑꯗꯨ ꯃꯔꯤ ꯂꯣꯏ ꯊꯝꯃꯝꯅꯤꯅꯦ ꯂꯣꯏ ꯊꯝꯃꯝꯗꯧ ꯃꯥꯜꯂꯤ ꯀꯥꯏ ꯀꯔꯦꯟ ꯀꯊꯥꯏꯅꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯏꯆꯦꯁꯦ ꯃꯥꯁꯦ ꯁꯥꯎꯅꯤꯡꯉꯦꯕ ꯏꯆꯦꯅ ꯍꯥꯏ ꯍꯣꯏ ꯑꯩ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣ ꯇꯧꯔꯤꯅꯤꯀꯣ ꯏꯁꯥꯁꯦ ꯋꯥꯏ ꯁꯪꯗ꯭ꯔꯤ ꯂꯥꯛꯑꯣ ꯋꯥꯁꯛꯅꯁꯤ ꯂꯥꯛꯑꯣ ꯋꯥꯁꯛꯅꯔꯁꯤ ꯂꯥꯛꯑꯣ ꯑꯩꯁꯨ ꯋꯥꯁꯛꯀꯦ ꯑꯗꯨꯒ ꯅꯪꯁꯨ ꯋꯥꯁꯛꯎ ꯂꯥꯛꯑꯣ ꯁꯤꯅꯦꯕ ꯉꯔꯪ ꯉꯪꯅꯕꯒꯤ ꯃꯈꯣꯟ ꯇꯥꯕꯁꯤꯗ ꯃꯅꯦꯝꯄꯣꯛꯁꯤ ꯆꯪꯉꯦ ꯑꯍꯩ ꯑꯄꯥꯃꯨꯛ ꯁꯥꯕꯤꯔꯔꯦꯀꯣ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯅꯣꯡꯉꯥꯟꯕꯩ ꯅꯨꯃꯤꯠ ꯇꯥꯕꯗꯁꯨ ꯑꯗꯨꯝ ꯍꯤꯞꯇꯅꯗ ꯂꯩꯔꯦ ꯌꯨꯝꯒꯤ ꯅꯨꯄꯥꯅ ꯆꯪꯉꯛꯄꯗꯗꯤ ꯍꯛꯆꯥꯡ ꯉꯝꯗꯦ ꯑꯗꯨ ꯂꯩꯌꯨ ꯑꯗꯥ ꯂꯩꯌꯨ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯉꯔꯪ ꯉꯪꯅꯩ ꯈꯣꯠꯅꯩ ꯀꯥꯏꯅ ꯀꯥꯁꯤꯁꯨ ꯄꯤꯛꯄꯅꯤꯅꯀꯣ ꯈꯤꯇꯪ ꯉꯥꯡꯅ ꯁꯛꯅꯕ ꯑꯗꯨꯝ ꯇꯥꯕꯖꯥꯠꯅꯤꯗ ꯑꯗꯩ ꯏꯆꯦꯁꯤꯅ ꯍꯥꯏꯔꯦ ꯏꯃꯥꯁꯤ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ ꯅꯆꯥꯅꯨꯄꯥꯒ ꯑꯩꯒꯒꯤ ꯉꯥꯡꯅꯕꯩꯅꯤ ꯅꯆꯥꯅꯨꯄꯥꯅ ꯑꯩꯉꯣꯟꯗ ꯊꯤꯅ ꯐꯨꯕ ꯑꯗꯒꯤ ꯀꯣꯛꯇ ꯁꯝ ꯐꯣꯏꯔꯒ ꯂꯥꯛꯇꯅ ꯆꯤꯡꯕ ꯀꯥꯡꯊꯣꯟ ꯃꯅꯨꯡꯗ ꯏꯟꯁꯤꯟꯕ ꯑꯗꯒꯤ ꯈꯣꯡꯄꯥꯛꯅ ꯀꯥꯎꯁꯟꯕꯗꯨꯗꯤ ꯇꯥꯅ ꯍꯧꯒꯠꯂꯛꯇꯦ ꯇꯥꯁꯟꯅꯗꯕꯤꯗ ꯂꯩ ꯑꯗꯨꯒ ꯑꯩꯅ ꯋꯥ ꯈꯤꯇꯪ ꯀꯟꯅ ꯍꯥꯏꯔꯒ ꯉꯥꯡꯅꯕ ꯃꯇꯝꯗ ꯑꯩꯅ ꯆꯨꯝꯃꯛꯄꯒꯤ ꯃꯃꯤ ꯑꯃ ꯎꯕꯁꯤꯗꯗꯤ ꯏꯃꯥꯅ ꯀꯩꯗꯧꯕꯩꯅꯣ ꯆꯪꯁꯜꯂꯛꯑꯒ ꯉꯥꯡꯉꯔꯤꯗꯨꯕꯣ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ ꯁꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯌꯨꯝꯕꯥꯜ ꯃꯔꯤꯒꯤ ꯋꯥꯔꯤꯅꯤ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯗꯨ ꯇꯥꯐꯝ ꯊꯣꯛꯇꯦ ꯁꯤꯅꯦꯕ ꯏꯆꯦꯁꯤꯅ ꯍꯥꯏꯔꯤꯁꯦ ꯑꯗꯩ ꯃꯅꯦꯝꯄꯣꯛꯁꯤꯅ ꯐꯦꯠ ꯂꯥꯎ ꯆꯠꯈ꯭ꯔꯦ ꯃꯝꯖꯄꯣꯠꯇꯦ ꯃꯄꯥꯟꯁꯤꯗ ꯍꯦꯛꯇ ꯂꯩꯀꯥꯏ ꯇꯥꯅꯕ ꯈꯪꯗꯦ ꯑꯁ ꯏꯆꯥ ꯅꯨꯄꯥꯁꯦ ꯑꯗꯨ ꯃꯣꯏꯅ ꯅꯨꯄꯤꯅꯤꯅ ꯃꯁꯦ ꯊꯣꯛꯅ ꯀꯟꯈ꯭ರೆ ꯑꯗꯨ ꯑꯗꯥꯅ ꯃꯁꯛꯅꯦꯅ ꯍꯤꯡꯆꯥꯕꯤ ꯍꯦꯛ ꯃꯥꯟꯒꯦ ꯀꯥꯏꯅ ꯍꯥꯏꯗꯤ ꯃꯁꯛꯁꯨ ꯊꯤꯖꯤꯜꯂꯛꯄꯖꯥꯠꯅꯤꯗ ꯏꯆꯦꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯁꯦꯝ ꯊꯣꯛꯇ꯭ꯔꯒ ꯀꯗꯥꯏꯗꯒꯤ ꯁꯛꯅꯨ ꯐꯖꯊꯣꯛꯇꯣꯏꯁꯤꯕꯨ ꯅꯨꯄꯤꯅ ꯁꯤꯗꯒꯤ ꯉꯥꯡꯅꯕꯗꯒꯤ ꯃꯅꯦꯝꯄꯣꯛꯁꯤꯅ ꯌꯧ ꯇꯧꯕꯗꯒꯤ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯑꯁ ꯑꯩ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯦ ꯌꯨꯝꯗ ꯁꯨꯡꯂꯩ ꯍꯦꯛ ꯂꯩꯅꯤꯡꯗꯦ ꯀꯥꯏꯅ ꯁꯥꯎꯖꯅꯔ ꯊꯣꯛꯈ꯭ರೆ ꯏꯆꯦꯁꯦ ꯃꯥꯁꯦ ꯄ꯭ꯔꯥꯟꯁꯦ ꯄ꯭ꯔꯣꯛ ꯆꯥꯛꯑꯦ ꯍꯥꯏꯗꯤ ꯁꯥꯎꯅꯤꯡꯉꯒ ꯃꯄꯥꯟ ꯊꯣꯛꯈꯤꯕ ꯃꯣꯏꯗꯤ ꯃꯤ ꯑꯃ ꯊꯦꯡꯅꯔꯒꯅꯤ ꯈꯪꯗꯦ ꯑꯃ ꯊꯦꯡꯅꯔꯒꯅꯤ ꯈꯪꯗꯦ ꯋꯥꯔꯤ ꯁꯥꯟꯅ ꯉꯥꯛ ꯐꯈꯤꯅꯤ ꯃꯅꯦꯝꯄꯣꯛꯁꯨ ꯃꯥꯒꯤ ꯄꯦꯟꯗꯕꯗꯣ ꯄ꯭ꯔꯣꯛ ꯁꯣꯜꯂ ꯐꯈꯤꯅꯤ ꯏꯆꯦ ꯃꯊꯟꯇ ꯃꯣꯏꯒꯤ ꯈꯨꯈ꯭ꯔꯕ ꯀꯥ ꯍꯥꯏꯇꯥꯔꯦꯅꯦ ꯀꯥ ꯑꯅꯤꯈꯛ ꯄꯤ ꯍꯥꯏ ꯇꯣꯉꯥꯟ ꯆꯥꯕꯒꯤ ꯑꯗ ꯀꯥ ꯑꯅꯤꯈꯛꯇꯨꯗ ꯁꯦꯒꯥꯏꯕ ꯐꯛꯂꯥꯡ ꯑꯗꯒꯤ ꯎꯇꯤꯟꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯤ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯒꯤ ꯍꯧꯗꯣꯡꯅꯒ ꯑꯩꯈꯣꯏꯒꯤ ꯁꯤꯂꯤꯡ ꯍꯥꯏꯗ ꯀꯣꯏꯆꯠ ꯆꯠꯈꯤꯕꯒꯤ ꯍꯧꯗꯣꯡ ꯃꯊꯤ ꯑꯈꯪꯕ ꯂꯩꯕ ꯃꯐꯝ ꯀꯣ ꯌꯦꯡꯉꯨ ꯃꯐꯝ ꯈꯨꯗꯤꯡꯗ ꯑꯗꯒꯤ ꯆꯈꯥꯏꯔꯒ ꯍꯥꯏꯇꯥꯔꯦꯅꯦ ꯂꯩꯔꯤꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯃꯐꯝ ꯆꯥꯅ ꯊꯝꯕꯤꯗ꯭ꯔꯕ ꯄꯣꯠ ꯆꯩ ꯌꯦꯡꯉꯨꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯣ ꯑꯣꯏꯌꯦ ꯑꯗꯩ ꯆꯥꯛꯁꯪꯅꯤꯅ ꯂꯩ ꯃꯇꯦꯛ ꯑꯃ ꯈꯥꯖꯤꯜꯂꯤꯗꯣ ꯂꯩꯔꯤꯕ ꯄꯣꯠ ꯆꯩ ꯈꯨꯗꯤꯡꯃꯛꯇ ꯇꯥꯔ ꯂꯩꯔꯤꯕ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯑꯂꯨ ꯀꯣꯕꯤ ꯑꯗꯨꯗꯣ ꯌꯦꯡꯉꯒ ꯃꯥ ꯄꯨꯟꯁꯤꯁꯤꯕꯨ ꯑꯩ ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯗꯣꯏꯅꯣꯁꯦ ꯃꯥꯁꯦ ꯑꯉꯥꯡꯁꯦ ꯂꯧꯊꯣꯛꯎꯔꯁꯤꯔꯥ ꯀꯥꯏꯅ ꯈꯜꯂꯦꯕ ꯑꯅꯤꯁꯨꯕ ꯑꯉꯥꯡꯁꯤꯗ ꯑꯉꯥꯡꯁꯤꯁꯨ ꯌꯥꯝꯅ ꯅꯧꯔꯤꯕꯗꯣ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯏꯆꯦꯁꯦ ꯋꯥꯈꯜꯁꯦ ꯁꯨꯝ ꯈꯟꯊꯕ ꯑꯩꯅ ꯂꯧꯊꯣꯛꯎꯔꯒ ꯑꯩ ꯈꯛꯇꯅꯤ ꯃꯥꯡꯖꯜꯁꯤꯗ ꯏꯁꯥ ꯁꯣꯜꯂꯒ ꯑꯃꯨꯛ ꯋꯥꯗꯣꯏꯁꯦ ꯄꯩꯁꯥꯁꯨ ꯇꯤꯡꯗꯣꯏꯁꯦ ꯑꯩ ꯋꯥꯔꯁꯨ ꯋꯥꯅ ꯈꯥꯡꯒꯦꯗ ꯍꯥꯏꯅ ꯑꯍꯤꯡꯒꯁꯦ ꯏꯆꯦꯁꯦ ꯑꯗꯨꯝ ꯋꯥꯕꯒꯤꯒ ꯇꯨꯝꯃꯝꯕꯁꯦ ꯃꯥ ꯇꯨꯝꯗ꯭ꯔꯦ ꯁꯦꯟꯅꯔꯦꯀꯣ ꯑꯗꯩ ꯃꯄꯨꯔꯣꯏꯕꯒꯤ ꯐꯣꯟꯁꯦ ꯃꯥꯁꯦ ꯁꯤꯗꯩ ꯃꯄꯨꯔꯣꯏꯕꯁꯤꯅ ꯐꯣꯟꯁꯦ ꯃꯥꯁꯦ ꯄꯥꯏꯍꯟꯗ꯭ꯔꯦ ꯍꯥꯟꯅꯁꯨ ꯁꯨꯡꯇꯥ ꯊꯥꯗꯣꯛꯇꯦꯕꯀꯣ ꯆꯥꯟꯁ ꯐꯪꯕꯗ ꯑꯃꯨꯛꯇꯪ ꯊꯦꯡꯅꯔꯨꯕꯗ ꯈꯪꯕꯒꯤ ꯋꯥꯅꯦꯕ ꯑꯗꯩ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯄꯒꯤ ꯃꯔꯝꯁꯨ ꯈꯪꯉꯦ ꯋꯥꯔꯤꯗꯨ ꯊꯦꯡꯅ ꯁꯥꯟꯅꯔꯝꯕꯅꯦꯁꯦ ꯑꯗꯩ ꯃꯦꯁꯦꯖ ꯀꯩꯀꯥ ꯍꯥꯏꯐꯦꯠ ꯌꯦꯡꯕ ꯗꯥꯎ ꯌꯥꯗꯅ ꯐꯣꯟꯗꯣ ꯐꯪꯉꯒ ꯃꯦꯁꯦꯖ ꯀꯩꯀꯥ ꯌꯦꯡꯕ ꯈꯣꯠꯄ ꯇꯧꯕ ꯀꯥꯟꯁꯤꯗꯅꯦ ꯃꯦꯁꯦꯖꯁꯦ ꯉꯁꯥꯏ ꯍꯜꯂꯛꯄꯤꯅꯤꯅ ꯀꯔꯤꯅꯣ ꯖꯨꯒꯣꯠ ꯆꯥꯕ ꯃꯦꯁꯦꯖꯇꯤ ꯊꯥꯅꯔꯝꯗꯣꯏꯁꯦ ꯃꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯥ ꯑꯃꯒ ꯃꯌꯨꯝ ꯄꯥꯜꯂꯨꯔꯕꯤꯀꯣ ꯆꯟꯅꯗꯗꯅ ꯇꯁꯦꯡꯅ ꯍꯣꯏ ꯃꯥꯒꯤ ꯂꯥꯏꯕꯛ ꯑꯃꯁꯨ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯈꯤꯇꯪ ꯍꯦꯛ ꯅꯨꯡꯉꯥꯏꯇꯕꯗꯣ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯟꯅꯗꯗꯅ ꯍꯜꯂꯛꯑꯒ ꯂꯩꯔꯕꯤ ꯅꯨꯄꯤ ꯑꯃꯒ ꯃꯆꯥ ꯂꯪꯊꯣꯛꯑꯃꯒ ꯃꯆꯥꯒꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤꯗ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯔꯒ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯃꯒ ꯑꯍꯤꯡꯗ ꯊꯥꯅꯔꯝꯒꯗꯕ ꯃꯦꯁꯦꯖꯁꯤꯕꯨ ꯅꯪ ꯆꯥꯛ ꯆꯥꯔꯕꯨ ꯀꯔꯤ ꯑꯦꯟꯁꯥꯡ ꯆꯥꯒꯦ ꯊꯥꯁꯦ ꯌꯥꯝ ꯐꯖꯩꯗꯤ ꯀꯩꯁꯨ ꯍꯥꯏꯅꯔꯝꯃꯣꯏꯕ ꯌꯥꯝ ꯍꯪꯒꯣꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛꯅꯦꯕꯁꯦ ꯈꯪꯕ꯭ꯔꯥ ꯕꯦꯠꯅ ꯀꯥꯕꯛ ꯂꯦꯠꯂꯒ ꯊꯨꯝꯃꯣꯛ ꯆꯠꯁꯟꯕ ꯃꯣꯏꯁꯦ ꯄꯦꯜꯂꯣꯏꯌꯦ ꯑꯁꯦꯡꯕꯩꯁꯨ ꯑꯗ ꯃꯦꯁꯦꯖꯁꯦ ꯏꯆꯦꯁꯤꯅ ꯊꯦꯡꯅꯩꯀꯣ ꯑꯗ ꯏꯆꯦꯁꯦ ꯃꯥꯁꯦ ꯄꯤꯡ ꯀꯥꯕ ꯑꯗꯩ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯃꯥꯅ ꯅꯨꯄꯤꯁꯤꯗꯀꯣ ꯆꯠꯂꯦ ꯅꯨꯄꯤꯁꯦ ꯅꯛꯁꯨ ꯅꯛꯄꯅꯤꯅꯀꯣ ꯃꯣꯏ ꯈꯨꯟ ꯑꯅꯤꯔ ꯀꯩꯅꯣꯗꯤ ꯈꯦꯠꯅꯕꯖꯥꯠꯅꯤ ꯃꯣꯏ ꯈꯨꯟꯗꯨꯗꯤ ꯈꯨꯟ ꯍꯥꯏꯔꯒꯁꯨ ꯈꯨꯟ ꯌꯥꯝ ꯆꯥꯎꯕ ꯈꯨꯟ ꯑꯣꯏꯗꯕꯔ ꯈꯪꯗꯦ ꯑꯗꯩ ꯆꯠꯄꯅꯤ ꯍꯥꯏ ꯏꯆꯦꯁꯤ ꯆꯠꯂꯒ ꯃꯥꯅ ꯅꯨꯄꯤꯁꯦ
ꯐꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯁꯦ ꯅꯥꯎꯄꯨꯔꯤꯕꯅꯤ ꯃꯤꯔꯣꯜꯂꯤꯕꯅꯤ ꯅꯪꯗꯤ ꯍꯜꯂꯛꯑꯒ ꯂꯩꯕꯅꯤ ꯅꯁꯥꯅ ꯊꯟꯇ ꯋꯥꯏ ꯁꯪꯉꯒ ꯂꯩꯖꯔꯤꯅꯤ ꯀꯣ ꯏꯆꯦꯁꯤꯅ ꯍꯥꯏꯔꯤꯁꯦ ꯏꯆꯦꯁꯨ ꯃꯊꯟꯇ ꯆꯠꯂꯤ ꯈꯪꯕ꯭ꯔꯥ ꯃꯤꯉꯣꯟꯗ ꯍꯥꯏꯕꯗ ꯏꯀꯥꯏꯖꯕꯗꯣꯀꯣ ꯃꯥꯁꯨ ꯑꯩꯒꯤꯗꯤ ꯏꯆꯥ ꯑꯃꯁꯨ ꯂꯩꯔꯕꯅꯤ ꯑꯗꯨ ꯅꯪ ꯈꯜꯂꯤ ꯋꯥꯈꯟꯗꯣ ꯀꯩꯅꯣ ꯅꯪꯗꯤ ꯌꯥꯝ ꯋꯥꯏ ꯁꯪꯅ ꯂꯩꯔꯝꯅꯤꯀꯣ ꯏꯆꯦꯁꯤꯅ ꯍꯥꯏꯔꯤꯁꯦ ꯍꯜꯂꯛꯄꯤ ꯅꯨꯄꯤꯗꯨꯗ ꯅꯪꯗꯤ ꯌꯥꯝ ꯋꯥꯏ ꯁꯪ ꯂꯩꯔꯝꯅꯤ ꯅꯪꯗꯤ ꯅꯆꯥꯁꯨ ꯂꯪꯊꯣꯛꯑꯝꯃꯦꯗꯣ ꯑꯗꯨꯅꯅꯦ ꯅꯄꯥꯝꯁꯤꯗ ꯆꯥꯅꯤꯡꯉꯦ ꯀꯨꯁꯤ ꯆꯥꯅꯤꯡꯗ꯭ꯔꯦ ꯀꯨꯁꯤ ꯍꯤꯞꯅꯤꯡꯉꯦ ꯀꯨꯁꯤ ꯑꯗꯨꯝ ꯂꯣꯡꯅꯤꯡꯉꯦ ꯀꯨꯁꯤ ꯅꯪꯗꯤ ꯄꯨꯔꯥ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯅꯤ ꯑꯩꯗꯤ ꯑꯗꯨ ꯅꯠꯇꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯅꯨꯄꯤ ꯑꯃꯒꯤ ꯑꯋꯥꯕ ꯈꯔ ꯈꯪꯉꯨ ꯑꯩꯗꯤ ꯏꯆꯥꯁꯤ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯥꯛꯑꯒꯁꯨ ꯂꯩꯐꯝ ꯂꯩꯇꯦ ꯀꯥ ꯑꯅꯤꯗꯨꯗ ꯀꯔꯥꯏꯗꯅꯣ ꯇꯨꯝꯗꯣꯏꯁꯦ ꯏꯆꯦꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯑꯀꯥꯝꯄꯦꯠꯀꯁꯦ ꯖꯨꯠ ꯆꯥꯗꯕ ꯋꯥꯁꯦ ꯃꯥꯁꯦ ꯉꯥꯡꯉꯦ ꯍꯥꯏꯕꯀꯣ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯥꯛꯑꯦ ꯀꯔꯥꯏꯗꯅꯣ ꯅꯣꯏꯕꯥꯅꯤꯅ ꯇꯨꯝꯗꯣꯏꯁꯦ ꯆꯥꯛꯁꯪꯗꯨꯗ ꯇꯨꯝꯗꯧ ꯃꯉꯥꯏꯔꯦ ꯑꯩꯅ ꯃꯩꯅꯤꯡ ꯀꯨꯝꯕ ꯀꯥꯟꯗ ꯅꯣꯏ ꯀꯔꯥꯏꯗꯅꯣ ꯂꯩꯗꯣꯏꯁꯦ ꯑꯩꯅ ꯃꯩꯅꯤꯡ ꯀꯨꯝꯕꯒꯤ ꯁꯦꯕꯥꯔ ꯅꯪꯅ ꯇꯧꯒꯦꯅ ꯈꯜꯂꯒ ꯂꯥꯛꯏꯁꯦ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯅꯪꯅ ꯀꯔꯤ ꯌꯦꯡꯗꯅ ꯀꯣꯏꯔꯤꯅೋ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯁꯦꯜ ꯑꯗꯨꯈꯛꯅ ꯄꯥꯏꯕ ꯅꯨꯄꯥꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯅꯨꯄꯥꯅ ꯅꯪꯉꯣꯟꯗ ꯁꯅꯥ ꯄꯤꯔꯝꯒꯅꯤ ꯂꯨꯄꯥ ꯄꯤꯔꯝꯒꯅꯤ ꯍꯥꯏꯕ ꯑꯣꯏꯔꯗꯤ ꯑꯩ ꯁꯅꯥ ꯂꯨꯄꯥꯗꯨꯃꯛ ꯑꯗꯨꯝ ꯑꯣꯏꯔꯒꯗꯤ ꯐꯔꯦ ꯌꯥꯝ ꯈꯝꯃꯟꯗꯅ ꯍꯦꯛꯇ ꯏꯋꯥꯁꯦ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯒꯦ ꯑꯩ ꯏꯋꯥꯁꯨ ꯁꯤꯀꯤ ꯊꯣꯛꯇꯕꯅꯤ ꯊꯕꯛꯁꯨ ꯁꯨꯅꯤꯡꯗꯕꯅꯤ ꯑꯗꯨ ꯅꯪꯅ ꯑꯩ ꯅꯨꯄꯥ ꯄꯥꯝꯃꯤꯁꯦ ꯅꯣꯏ ꯉꯥꯏꯍꯥꯛꯀꯤ ꯏꯔꯥꯡꯗꯨꯒꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯕꯖꯥꯠꯅꯤ ꯏꯆꯦꯅ ꯅꯣꯏ ꯉꯥꯏꯍꯥꯛꯀꯤ ꯏꯔꯥꯡꯗꯣ ꯄꯥꯝꯗꯕꯩ ꯅꯠꯇ꯭ꯔꯣ ꯅꯪ ꯏꯔꯥꯡꯗꯣ ꯌꯥꯝ ꯄꯥꯝꯕ꯭ꯔꯣ ꯁꯤꯅꯤ ꯏꯔꯥꯡꯗꯣ ꯌꯥꯝ ꯄꯥꯝꯃꯒꯅ ꯀꯩꯅꯣꯗ ꯃꯐꯝꯗꯨꯗ ꯆꯠꯂꯨꯔꯣ ꯑꯗꯨꯒ ꯁꯦꯜ ꯑꯣꯏꯅ ꯇꯥꯜꯂꯒ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯁꯤꯅꯦꯕ ꯅꯪꯁꯦ ꯍꯜꯂꯛꯄꯤꯗꯨꯁꯨ ꯃꯥꯁꯨ ꯈꯨꯝꯃꯦ ꯍꯦꯛꯇ ꯌꯧ 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 ꯇꯧꯗꯅ ꯑꯗꯩ ꯃꯤꯁꯤꯅ ꯇꯤꯉꯛ ꯇꯤꯉꯛ ꯌꯦꯡꯅꯩꯗꯣ ꯑꯗꯩ ꯍꯜꯂꯛꯑꯒ ꯂꯩꯕꯅꯤꯅ ꯃꯥꯁꯨ ꯍꯦꯛꯇ ꯄꯥꯡꯒꯟ ꯊꯣꯛꯄ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯃꯤꯆꯪ ꯑꯃ ꯊꯣꯛꯄꯤꯔꯛꯅꯕꯗꯨ ꯂꯩꯇꯕ ꯑꯗꯩ ꯃꯅꯝ ꯑꯃ ꯊꯣꯛꯂꯦ ꯃꯅꯝ ꯑꯁꯤꯅ ꯍꯥꯏꯗꯤ ꯏꯕꯦꯝꯃ ꯌꯥꯝ ꯏꯀꯥꯏꯖꯩꯀꯣ ꯍꯜꯂꯛꯄꯤꯗꯨꯒꯤ ꯃꯅꯝ ꯑꯃꯅꯤ ꯏꯕꯦꯝꯃ ꯌꯥꯝ ꯏꯀꯥꯏꯖꯔꯦ ꯅꯪ ꯍꯥꯏꯗꯣ ꯆꯨꯝꯃꯤ ꯈꯔ ꯍꯦꯃꯟꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯍꯥꯏꯔꯒꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯄꯥꯎ ꯐꯥꯎꯅꯗꯅꯕ ꯍꯥꯏꯔꯒꯦ ꯈꯣꯠꯂꯒꯦ ꯍꯥꯏ ꯑꯗꯩ ꯏꯆꯦꯁꯤꯅ ꯃꯥꯅ ꯍꯥꯏꯔꯝꯃꯦ ꯏꯅꯝꯃ ꯑꯩꯁꯨ ꯈꯥꯡꯕ ꯌꯥꯕꯗꯤ ꯈꯥꯡꯕꯅꯤ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯕꯗꯤ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯍꯣꯏ ꯑꯩꯒꯤꯁꯨ ꯏꯋꯥ ꯐꯠꯇꯦ ꯑꯩꯁꯨ ꯏꯋꯥꯗ ꯍꯥꯟꯅ ꯋꯥꯔꯛꯄꯅꯤ ꯏꯋꯥꯗ ꯋꯥꯔꯛꯑꯕ ꯃꯇꯨꯡꯗ ꯌꯥꯗ꯭ꯔꯀꯥꯟꯗ ꯃꯥꯏ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯄꯅꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯂꯥꯛꯄꯗꯤ ꯅꯠꯇꯦ ꯏꯋꯥꯁꯨ ꯐꯠꯇꯦ ꯑꯗꯨꯒ ꯅꯨꯄꯤꯁꯤꯁꯨ ꯐꯠꯇꯦ ꯐꯠꯇꯕ ꯃꯤ ꯊꯦꯡꯅꯩ ꯑꯗꯨꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯄꯨꯁꯜꯂꯛ ꯈꯣꯠꯁꯜꯂꯛ ꯇꯧꯔꯒꯗꯤ ꯑꯩꯒꯤꯗꯤ ꯏꯖꯠ ꯗꯥꯕꯤ ꯄꯤꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯏꯅꯝꯃꯒ ꯑꯩꯈꯣꯏ ꯈꯛꯇꯅꯤ ꯌꯥꯅꯔꯣꯏꯗꯣꯏꯁꯦ ꯑꯗꯩ ꯌꯨꯝꯐꯝ ꯃꯆꯦꯠꯇꯨ ꯈꯛꯇꯅꯤ ꯂꯩꯔꯤꯕ ꯑꯗꯨꯅ ꯑꯩꯁꯦ ꯀꯣꯛꯁꯨ ꯁꯥꯅꯤꯡꯗ꯭ꯔꯦ ꯑꯩꯒꯤ ꯅꯨꯄꯥꯗ ꯑꯩꯅ ꯀꯜꯂꯛꯄ ꯑꯄꯥꯝꯕꯗꯤ ꯀꯔꯤꯝꯇ ꯐꯥꯎꯗꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯕꯒꯤ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯤ ꯑꯃꯒꯤ ꯑꯋꯥꯕ ꯈꯪꯗꯕꯁꯦ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕꯅ ꯃꯤꯔꯥꯏꯔꯒ ꯍꯜꯂꯛꯏꯅꯤ ꯍꯥꯏꯕꯒꯤ ꯑꯋꯥꯕꯗꯣ ꯀꯔꯤꯝꯇ ꯈꯪꯗꯒꯩ ꯃꯥꯅ ꯉꯥꯏꯍꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯑꯃ ꯃꯊꯦꯡꯒꯤ ꯑꯗꯨꯒꯤ ꯋꯥꯈꯜꯈꯛ ꯈꯜꯂꯒ ꯃꯥꯅ ꯊꯕꯛ ꯇꯧꯔꯝꯕꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯑꯩꯁꯦ ꯂꯥꯛꯄꯅꯤ ꯏꯅꯝꯃ ꯁꯥꯎꯅꯣꯅ ꯏꯆꯦꯁꯦ ꯉꯥꯡꯈꯩ ꯉꯥꯡꯊꯣꯛꯎꯔꯒ ꯃꯥꯁꯦ ꯉꯁꯥꯏ ꯃꯅꯝ ꯑꯗꯨꯅ ꯃꯤꯔꯣꯜ ꯂꯣꯜꯂꯛꯄꯅꯤꯅ ꯏꯆꯦꯅꯁꯨ ꯈꯤꯇꯪ ꯕꯦꯕꯥꯔ ꯑꯃꯗ ꯉꯥꯡꯖꯔꯝꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯉꯥꯡꯅꯔꯒ ꯃꯥꯁꯦ ꯂꯥꯛꯑꯦ ꯑꯗꯩ ꯅꯨꯄꯤꯗꯨꯅꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯄꯥꯎ ꯇꯝꯃꯕꯖꯥꯠꯅꯤꯗ ꯃꯥꯏ ꯅꯨꯄꯥꯁꯤꯗ ꯄꯥꯎꯗꯣ ꯇꯝꯃꯕꯅꯤꯅ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯍꯤꯗꯥꯛ ꯈꯔ ꯊꯛꯆꯜꯂꯒ ꯍꯦꯛꯇ ꯊꯥꯡꯒ ꯄꯥꯏꯗꯅ ꯏꯆꯦꯁꯦ ꯗꯝꯀꯥ ꯇꯧꯔꯕꯖꯥꯠꯅꯦ ꯏꯆꯦꯁꯦ ꯃꯥꯁꯦ ꯁꯥꯎꯔꯦꯀꯣ ꯏꯆꯦꯁꯦ ꯃꯥ ꯁꯥꯎꯅꯤꯡꯕꯁꯦ ꯅꯨꯃꯤꯠꯁꯦ ꯍꯣꯏ ꯍꯧꯖꯤꯛꯀꯥꯟꯁꯦ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯏꯗꯅꯀꯣ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯑꯗ ꯏꯆꯦꯁꯤꯅ ꯃꯥꯁꯤꯅ ꯍꯦꯛꯇ ꯁꯨꯃꯥꯡꯗ ꯊꯣꯛꯑꯒ ꯂꯥꯎꯕꯅꯦ ꯑꯩꯅ ꯍꯥꯏꯗꯨ ꯀꯔꯤ ꯀꯥꯏꯔꯒꯦ ꯅꯪ ꯌꯥꯝ ꯄꯥꯝꯕ꯭ꯔꯣ ꯇꯁꯦꯡꯅ ꯁꯤ ꯋꯥꯁꯦ ꯗꯥꯏꯔꯦꯛ ꯄꯟꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯖꯨꯠ ꯆꯥꯗꯕ ꯑꯀꯥꯝꯄꯦꯠꯅꯤ ꯄꯦꯟꯗꯕꯒꯤ ꯉꯥꯡꯕꯗꯣ ꯈꯪꯕ꯭ꯔꯥ ꯅꯪ ꯌꯥꯝ ꯄꯥꯝꯕ꯭ꯔꯣ ꯅꯪ ꯌꯥꯝ ꯂꯩꯃꯤꯟꯅꯅꯤꯡꯕ꯭ꯔꯣ ꯃꯥꯒ ꯂꯩꯔꯨꯔꯁꯨꯗꯅ ꯑꯩꯁꯤꯕꯨ ꯑꯩꯅ ꯇꯁꯦꯡꯅ ꯏꯆꯦꯅ ꯃꯄꯨꯛꯇ ꯌꯥꯎꯔꯤꯕ ꯑꯉꯥꯡꯗꯣ ꯁꯤꯕꯨ ꯆꯦꯜꯂꯛꯄ ꯃꯆꯥꯔో ꯅꯪꯒꯤ ꯅꯆꯥ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯉꯁꯤꯐꯥꯎꯗ ꯀꯔꯤ ꯌꯦꯡꯒꯦ ꯅꯣꯏ ꯅꯃꯥꯁꯨ ꯉꯥꯏꯔꯦ ꯅꯄꯥꯁꯨ ꯉꯥꯏꯔꯦ ꯏꯆꯦꯁꯤ ꯃꯥꯁꯦ ꯄꯨꯔꯥ ꯃꯥ ꯀꯔꯥꯏꯗꯅꯣꯃ ꯑꯗꯨꯝ ꯂꯩꯈ꯭ꯔꯒꯦ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯈ꯭ꯔꯒꯦ ꯁꯤꯅꯤ ꯅꯣꯡꯃꯇ ꯑꯩꯅ ꯁꯤ ꯆꯥꯅꯤꯡꯉꯤ ꯈꯣꯠꯅꯤꯡꯉꯤ ꯍꯥꯏꯈꯤꯕ ꯂꯩꯕ꯭ꯔꯥ ꯑꯩꯒꯤ ꯑꯋꯥꯠꯄ ꯌꯦꯡꯕ꯭ꯔꯥ ꯅꯪꯅ ꯆꯥꯛ ꯆꯥꯅꯤꯡꯉꯒꯅ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕ ꯆꯥꯅꯤꯡꯉꯒꯅ ꯅꯃꯥꯒꯤ ꯆꯥꯛꯁꯪꯗ ꯆꯪꯉ ꯆꯥ ꯅꯪꯒꯤ ꯑꯗꯨꯝꯕ ꯂꯤꯆꯠꯇꯨꯗꯤ ꯇꯨꯀꯠꯆꯩ ꯅꯠꯇꯨꯅ ꯆꯥꯕ ꯄꯤꯖꯅꯤꯡꯗꯕ ꯅꯠꯇꯨꯅ ꯀꯔꯤ ꯆꯥꯔꯤ ꯅꯆꯥꯅ ꯀꯔꯤ ꯆꯥꯔꯤꯕꯣ ꯅꯪ ꯅꯣꯡꯃꯇ ꯌꯦꯡꯕ꯭ꯔꯣ ꯅꯪ ꯈꯛꯇꯪꯗꯪ ꯅꯊꯤꯕꯣꯡꯗꯣ ꯅꯪ ꯈꯛꯇꯪꯗꯪ ꯆꯥꯔꯒ ꯅꯕꯨꯛꯇꯣ ꯊꯜꯂꯒ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯑꯩꯕు ꯇꯁꯦꯡꯅ ꯏꯆꯦꯅ ꯁꯥꯎꯗꯅ ꯑꯩꯕꯨ ꯀꯩꯁꯨꯝꯇ ꯄꯨꯔꯛꯇꯕ꯭ꯔꯣ ꯑꯩꯕꯨ ꯂꯨꯍꯣꯡꯕꯗ ꯅꯣꯏꯗꯒꯤ ꯁꯦꯜ ꯂꯧꯔꯒ ꯍꯣꯡꯈꯤꯕ꯭ꯔꯣ ꯑꯩꯁꯨ ꯑꯩꯒꯤ ꯂꯩꯖꯕ ꯁꯅꯥ ꯂꯨꯄꯥ ꯂꯤꯛ ꯀꯣꯟ ꯀꯔꯤ ꯀꯔꯥ ꯂꯣꯏ ꯄꯨꯔꯛꯑꯒ ꯑꯩꯁꯨ ꯍꯣꯡꯉꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯏꯄꯥꯝꯗꯒꯤ ꯁꯨꯝ ꯂꯧꯔꯗꯤ ꯀꯅꯥꯅ ꯉꯝꯗꯣꯔꯤꯒꯦ ꯑꯩ ꯏꯄꯥꯝꯗꯨꯕꯨ ꯄꯦꯔꯦꯔꯣ ꯑꯩ ꯏꯄꯥꯝꯗꯨꯕꯨ ꯀꯣꯟꯅꯨꯡꯂꯣꯅ ꯃꯥꯁꯦ ꯁꯥꯎꯔꯒ ꯍꯦꯛꯇ ꯉꯥꯡꯕꯅꯤ ꯁꯨꯃꯥꯡꯁꯤꯗ ꯅꯪꯅ ꯊꯥꯡꯒ ꯄꯥꯏꯗꯅ ꯊꯣꯛꯏꯗꯨꯕꯨ ꯑꯩ ꯍꯥꯠꯄ ꯉꯝꯗꯣꯔꯤꯕ꯭ꯔꯣ ꯍꯥꯠꯀꯦ ꯍꯥꯠꯂꯨꯔꯣ ꯅꯪꯒ ꯑꯗꯨꯛ ꯌꯥꯝꯅ ꯖꯨꯒꯣꯠ ꯆꯥꯗꯕ ꯅꯨꯄꯤꯒꯤ ꯍꯦꯛꯇ ꯏꯆꯦꯁꯦ ꯃꯥ ꯁꯥꯎꯔꯒ ꯐꯣꯟꯗ ꯅꯨꯄꯤꯒꯤ ꯐꯤꯔꯣꯜ ꯊꯣꯡꯗꯕ ꯚꯤꯗꯤꯑꯣ ꯍꯥꯞꯄ ꯑꯗꯒꯤ ꯑꯗꯨꯒꯨꯝꯕ ꯀꯣꯌꯦꯡ ꯌꯦꯡꯕ ꯅꯪꯅ ꯐꯤ ꯀꯣꯝꯕ ꯑꯝꯇ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯐꯤꯔꯣꯜ ꯀꯣꯝꯕ ꯑꯝꯇ ꯎ ꯌꯥꯗꯕ ꯐꯣꯇꯣ ꯑꯗꯨꯝ ꯍꯥꯞꯄꯒ ꯐꯣꯟꯗꯨꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯗꯨꯝ ꯐꯃꯨꯡꯗꯨꯗ ꯃꯔꯨꯝ ꯀꯣꯜꯂꯒ ꯍꯥꯏꯇꯥꯔꯦꯅꯦ ꯐꯣꯟꯗꯣ ꯀꯣꯜꯂꯒ ꯑꯗꯨꯝ ꯌꯦꯡꯉꯤꯕ ꯅꯪꯕꯨ ꯅꯨꯄꯤ ꯃꯌꯥꯝꯗꯒꯤ ꯐꯣꯇꯣ ꯌꯦꯡꯉꯤꯕ ꯅꯪꯕꯨ ꯑꯐꯕ ꯅꯨꯄꯥꯅꯦꯅ ꯍꯥꯏꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯇꯨꯀꯠꯆꯩ ꯅꯪꯒꯤ ꯅꯨꯄꯤꯅꯦ ꯍꯥꯏꯕ ꯑꯩꯁꯦ ꯇꯨꯀꯠꯆꯩ ꯈꯪꯕ꯭ꯔꯥ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯁꯦ ꯋꯥꯅ ꯈꯥꯡꯂꯛꯄ ꯂꯥꯎ ꯊꯥꯡꯗꯨꯅ ꯑꯩꯁꯦ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯑꯒ ꯍꯥꯠꯂꯨ ꯂꯥꯎꯑꯣꯅ ꯃꯥꯁꯦ ꯁꯨꯃꯥꯡꯁꯤꯗ ꯍꯦꯛꯇ ꯂꯣꯏꯔꯕꯖꯥꯠꯅꯤ
haini hari khangaktraba mani to miyobagi asawbagi maina hemangibagi ani sai thang do pai tadi phadaba chainung pairo yare parju phadu ju mirori ne thang a pai dhamka ga to budu jadi miyobagi taptharamba ingdaramba thongna kudingmak to pra mangi bai tap to we ise se nimit to de lekai myam changnare thang ten painarabani na kaino nang thang ga pai dan khotan tawi du khol du bai ani ise su khangi lekai am tan magi dam sabyung ne lepi ra oi ase ka nusibiu oiraga su mai du pa no onjelak tawni nang kanagumam na khamen khalo nang ai nupi se pa madi lawroga ekta moidi bamen ta bana te do nupa jingi wang sanga ma leibene ba nupa ma na magi nupi se nusiaktra pamaktra ba moi khanna ba khang ba nupa to bade to onjan ba se sisu nupa gi maram chat ama oi nupa khudi mak tin natte ko phatta ba nupa hai tare adu ba ahalaman hai enoi thang te yaungna bu di yaungna ga nu nupi nang su hemal leng sa de na ngangi du sumang da taba ngamdre khotpa ngamdre na chairakpa mi su yawi hetmali het kari wang sang no ahalaman le si bone pali daga ko sambanda ga lepa lepa ga ni yengnari se pali daga lepa ga ani pra kum hem gi tap ne bi yeng se se man hai o ai pen da ba khara se phongdo audra di mana ai se ngasi ahing halam ba su yai khawri je me la ga halam ba su ado ai sidri ngai da mai ma khuchi da sidri ngai da ai se pen da ba khara se ai se phongdok pa gi wa ni sini man hai se di mana sagi mapure bene na masu sum phumjallaga thamam mayam do pan haide nupi esi degi nupi koira me adu su aina chattana sengdo ure degi mamang ma yam lai rajani ko wari da hapaktre adegi lai sabi ma mu koiram dana adugi ta seng hai tare ne paisa mu tingnagre nauri da paisa mu tingnarga jani mi lai sabi da ka to karan taru bera kaina adegi hojina mo halakpi mu koire halakpi do koinaraga aidi uhala anu dana thana yo message to ka odana ka da kaktrino message to adu ada thana me karam nupi obina khanga ga leiba ngamdoino khottoino dumaina haire da haiba dagi nupasi warak taba yaroi mai sidi henmalle na ko sagai dugi mi natre sidi pra khun gi moi khun du yoi ba mi hai thare ne Makhal kai mi ai kai awang kai ne pullaga leiba jain da ko khun du gi kra machin chatpa kra lai shu kra haiba khotpa toraga wari se sanare kauraga wari sanare enang nangi nupi sida phuba saibada sumna sangna bai nga ki khubang khunam thabani ada sokpa na ba tasena thawai mangba ya ba khulai ga pai dana khotra na tari yam phatte na gili se sadana sini haina wari je pasana sana rabjani che da ga inei hai ko nangi nupi na kari gum phatang da thoba apa phata dai ta se prang nang na prang lauga da bani sine ba asi khana chaina be mong se tawbus te iche se ma se mapam leiro law sine ba hai se apangi mina ande sisin hai aina ware ise koire ware ise doina su hai dai na yum pangkradi ngamnaba palu ngamnaba leiyu adugumbagi pawdo tahalakano na adu ai yain kai tahandana bhona bani si yauna phibam so obako ipurebana aingonda ngangna sakna ba lekai jima khunjima phamaga ngangna graba tungsida aina kaitawai miki thidawna ipamla kaitawai chendino sire phare hinge phare aista dum laini ma nei ke su hatpadi ngamoi sini bisena khul lekai mina ai da mokte lepi ne ai ke su hatpadi ma ke su ngammoi ma mathanta na te makhut pali se ai su khut pali sine nupa se khara gyan tare ichi impure je khara sa gi che sangdo inagam na ichi na su dum hai ai thanda sijaraga su chumna di siroi nang na hatpri na ichi ire thamam dori nang atop yami usitabai nang bu nusijabagi nangi damakta na tung inaraga lakhiba aibu to yamna nang na minusi leitragadi nang aina kaidawgi engu sine ichi gi thamka ne adagi khun mayam dunaga warakpagi hai tare ne warak khara su phu jaidana haide khubang khunam na khara su thar bajani nupa se aduma ki gi khadi gyan tai hai adu matu iche se ma se angang se unare dagi angang unaraba matung hai tare ma se khara wai sangjare ma su ma gi siang tabam thopudu tale macha gi kai ge dei ma pure bese hai be gyan tai hai be wani chari ba nisha dundi ngasi khara kaw hayeng khara kaw adum pukau kaw bajani da di marakta khana chaina ba su dum mayawi adai khana ba se toy mala ga su ngasai gi khulai kai changdana warak khara su moi dum khana bani da hai gi ne na ko ise se ma su khang bani yarin kai di mai ma pure ba gi mana tai ma se thamna leina ba hone ba dun malan sai ne manu pi koi gera koi ra mai thopom leijagi ba ichi anga ani sure mana angam ba khara su ba da macha ni do laila su taman ba ngam dra ma chara phaudi helan da ba ngam gani ma khalle ba do laila su da macha sin je kya thawai
dum tasengna haraga benga tonghandana ko adagi school phiga chawna thiba school da tamhan kholandana tawtre moi daida dum tamhalle ade tuition nung se jumana khar khar ta e ade macha hanji jawna kitang su gya lakpa timing amale ade macha sing senaraga ma se ahing nung thin nai dana thabak se suraga hingi de mai nupa sina amusu khana be khawni amusu ek phani ade thamna dum paisa tamba chalo na tasengna haraga yumda lega chatpa nataba ko thama phamda lega dum subi leida adu me heksa ko adu machaki wai sangena adu hoise koira koidira se khangdre ise na yum panbagi ichagi damakta hingbai wani mapuri bagi damakta hingbati natte amana tawningba tawjarasanu nupi pore e ko hoi leisabi gumba kai gumba puraktabadi ma lai kharmai mi gi macha do iche na kai shumarai bak thian ningde ba ko adu gi sum thigalruga mapuri baga ma khanam tan bai tare kai gumba lamke lam haibi halakpi mo already moi ni chudum waja sanu hausikan gi chen yam sauni gi sina macha do po e macha do nusiba khangda ngai langtho me nupa ma yumda langtho ma atop nupa mai le ne dana amuk chele amuk du manupi myam adu nupi khradem tholei dana ko adu manupi oragadi moi bani oiba sangsam da lejasani moi mathan ta wajani duga iche ni hingi base madi macha gi tamaktani ne khalle duga iche na magi punsi gi wari tharpagi ko maram simana suaina haibire e leisabi macha singam cheksalu hai ko nui ni nauri bani kaishu khangzada bani tasina ithak iran da taraga snupi thiba nu pa gera hausikan di sel khara gi tamakta leisabi da oiraga su nupa de sen sa thok yam leidana moi gumba gi din natte tasin ipang pang na icham cham na leijabi tumina adum leisabi amani haibagi nusiba ma thamning bagi da mak thamuraga nupi thiba nupa ramaga nugi haksang do ko haksang do moina namthak toroga lawbi gi ni aduna nupa koiba matam da khar khra yengaga khar kha thiraga koyo ayambana nasagi haksang do pithok nupa na nusiborosu nupi oibagi nasagi haksang di pithok kano na haiba wafam se thambire e yam phajai ko iche gi wafam se pare ai wari se ngasi gi disi da loishinjarage duga soiki langi ba wahi wata da koi chawning bagi ngaha ki pen da bagi wai phajadaba khara yauraga su wari tabiri ba mayam na ko khanganing bagi ko pen da ba mana sumana ngang thore haibdo khanganing bagi habet pan bada yaukhiba taraga su ngakpiu haiba wafam thamjari